imabusu kurumjari. Aihak nasu halaman lai guru sing Isa sing inau sing ipwa sing isu sing isan sing punamapu wan taralo najaraga bhakti kachari kongnonjari kuramjari. Aina technically amtang check tawjage yengbiriba pumnamak nasu akoi gisi minute amtang lobiraga social media da share tawbiyu akoi mayam literature gi maramda khangminnasi aduga aina technically check tawringai sida imana kamain tawbiri haibadu akoi gi akoi mayam da amtang tambiyu. Aihak tasengna hairuragadi nahanghaiga manadaba aingonda phaurakpa wakhan di aina ngasi yamna nungaiba ngachi khakta nate kaino aina mitki operation tawra matungda koina aise wakhanje aibu sum ngamaroidrane kaina khanjaraga aigi pajaba mayamga tinaba sida ai thawaise oina lejabani adu ai sum ngaijarakpasina ngasi ai mitchi kaino handok tana paba yare haidana doctor na so advice tawre aina so dum hanagi duga manaraktre ihan hanbagi aigi lifetime gido adu oina adudagi hena su ubagi changdi yam hele sumaina thamjage aduga loina na kaino aihak ngasi se yamna nungaiba mana aigi chanupina Monica gi chechena ai mitki operation su tawba phare loire adagi covid su handhare imanang kaino khar kuina leibadu su amu nungai ra isi yumda thok ningdana thongning aba I thabak inghang do adugi plan se tawrakpa matamda ichanupi na ima adudi nang yumgi thokpagi damaktadi tang 5 gi ticket se laure aduga tang 5 haibadi November gi adu chakouba chi hayengne haiba tabani adumaina lobasida ichanupi sina ima adudi lamkoiba su nungaitri kainta angangsing parikha kaika tawbanina akoise hotel amada nongma laithu usena adumain tawdana ngasi se akoi pung amadagi Delhi gidagi start tawjarakpani aina leijariba se khoigi Gurgaon gi Haryana su yodringai yoram adugi area da leiba Hayat haiba 5-star hotel amagi manungda ngasi se aise aidi amu aduguma hotel se leibadi leire aduraga su plan amagi makhada ga leiraga aina ijaba haita yam ikaijana thamba tabunungdagi lauthoaga wari macha amkhaksu pahaurage adudi library sisu launch tawkhrabanina aina wakhansi yam nungaina sagalakanda aigi lairik mayom gase loina puraga saisida panena phamjabase masida aina yamna anauba nungaiba ama phangena ai mayamda adumaina tamjage ita tutadasu aina haige haijari miyam punamaktasu adumaina ai moment si yamna nungaiba moment amani haina punchigi mathen amado awaba amani nungaiba haibise machin banauni haibise adumaina thamjage Yamna nungai akoigi yengbiriba huzikmi yankai hena timbire yengbiriba pumna magnasu imasi yengo matam khara thoglak tabaduda akoi mayamsi iwat pama tawbadu ngasidi pura akoigi screen si thalle imagi damatta love and like yamna thabira aduga yengbiriba pumna makpusu kurumjari dagi imana ngasai haiphet pan bikre aduga akoigi summarize su amuk tawbiyo akoigi Library of Manipur launch tawbagi aduga Library of launch tawbagi matang sida aina aigi pukningda sumaina akoigi sanamahi gi yam phajaba temple lama aina masi nomai jing da lei haina ubadu da masi yekte bani mangon oina ba angtang yengiyu ima kamaina tawri mayam pumna magna somtang comment tawbirau akoigi pukningda yamna mangon oina unity leina thabak asi pangthok jage haina kurumjara kanda yekjaba maduki temple si ai sadi chachadri Manipur mathang tholakpada soidana ai chachage haina ningjai masi ai mayam da share tawjage aduga masi uba mafam da masi sida ai thamjarage okay
tasengna ma hairuragadi isorsi khwaidagi athoiba aigi imungse mandirni akhoi khudingmaki yumse phajaramba yai phajaramdaba yai akhoina imungse maitegi imung leibaga maitrabakta leiriba imungi yumbansiga topaga yam manadaba yamna lei maramdi akhoigi di mandirni haidana nungtigi aikoina waisi taithok taidaba yade haina ai thamjage aduna waisi phajana taithoga laining dho khoiramaga adagidi sujadeba khoiramaga aikoise yumdagi mangol tawdana thokpani punamakna so aikoina kano loinaba aikoigi iramdam gi isin inaw lapna leikraba nakna leikraba che laining thogi magunche kaya muk yamna leibage habado wari larikna su sakini aduga wari larikta danatana practically ngasi phawbada yum khudingmak manipurda leiba yum khudingmak brahman oiro adagi maitei oiro tribal oiro lining dho lataba yum amata leite aduna isana ngasi ekhoi library si launch tawba ki manak achida lining thogi kari hai tare kiong haigadra kari hai aina kano yam kanna kano di aina mistake khara leiramaga su lining thogi magi temple se isana yekpasida ai tu chungi mangon oiba oirasanu ekhoi punamang mangon oiminarasi haina thamjage library of manipur si manipur gi damakta maitei lon ngangba maitei singlamna leikraba nakna leikraba adagi akhoi paaba ngamdraba adagi bedridden oiraba punamaki mafamda kachaba adugumba library oidorimni akhoi punamakini ai ithandagi nate akhoi lanai nate aduna akhoi punamakna sohojok pina birakanda library se ngasidi ikong komna upu ama bhawba thandri haijaba tare adugu khara yamna upu se puktan hek thanba manipur gi leiriba aribadagi na ngasi bhawba chatharakpa che thamba ngamba oinanabagi damakta punamakna mateng pibiu sahojok pibiu haiba se ak thamjage aduga loinana punamapu amukasu nonglukjari khoiramjari akoina library launch tawbasi numit aphaba da akoi ki serengi numit haiba numit sida akoi tawrasi haina 20th October da tawjakibani mangon pibirakpa best wishes pibirakpa dagi kari tawsige haina akoi phone da phone tawbiraktana wari sabirakpa adugi damakta yamna thagachari aduga yengbada mista hoba haitare ko weekday oibanina madu soidana yankhatpiu video si akoi ki Facebook ki list su lei aduga libraryofmanipur.com da su aina link hapchare aduga YouTube channel da su yaw thibiragadi aduda yawgani akoi ki mission si Library of Manipur is on a mission to create, preserve, promote and giving easy access to audio video content of Manipuri books and people of Manipur for generations to come haibasida masigi makhada akoina work tawzarakanda akoigi imaga egana founding member oina leiraga akoigi ahamba ki chahi sida harauna akoigi ahan laman lamjing biraga professor nongmai themtombi singh amadi Dr. Jodha Chandra Sanasam ga hamba ani writer ani siga koina collaborator ga advisor oina lamjing bibani laibak thidana marakta koigi library si foundation day si haudringai da Dr. Jodha Chandra laikidra ga su magi family na amna harauna continue magi work ki damakta collaborate tausi haina Dr. Bayona Kharibon amadi magi family na collaborate tauba chathajagani committee member akoigi expert oina laibiriba akoigi Manipuri literature gi aduga socially akoina impact si poraking banina social worker social impact expert oiba akoigi committee member yaubiri yam harauna tausi haina yabirapa
masida chair oina Professor Aruna Nahakpam, Dean of Humanities, Manipur University, Dagi Yaubiri, Assistant Professor Jamuna Laishram, Thamal Marik College, Dagi Yaubiri, aduga ngasagi social impact akoina focus tawzabada leadership laubiri bi Laishram Chitra Devi, retired District Youth Coordinator, Nehru Yuba Kendra Sangathan Dagi, retired tawbiba, aduga masamak oina Dr. Oina Leibiba, Dr. Sadhana Ningthaujam su yaubiri. Aduna akoy mayam asi pulla kanda akoy na committee si sagalaga Library of Manipur si matang pot hapjarakani pot hapa sidaisda akoy na adomgi collaboration changakani larik si hapada writer gi imong writer masamaki family adagi pabiba adagi volunteer mayam changakani dan akoy mayam seminar si haina ay amukasuhan ngasigi Hanba Library of Manipur da koina Facebook Live amadi YouTube Live Saturday Live si hana Finding the Voice ki maming da torong badu ngasina hanba ni Library of Manipur haina koina ming si laura kanda live si chatharakani yung biriba pong namang love and like yam thabirai. Thank you so much. Aduna ngasigi akoigi numitsida imana wari machadi hana yamna iraba aduga tasingnadi akoi phongdaba wari macha amadi novel su leiri adu phongnanaba tawzarakani aduda aina imada kuramzaraga imana iba matang ngasi pabi yu oina haidana imana ngasidi yabirae aduna aduna ay imagi introduction kitang tawzage tentakna imana tawbasi haibadadi loiba khamba nairaroidabani adubu tentakna yamtang tawzarake. Saroj Nalini Khomdram, imasi Manipur ki first batch Manipuri language and literature MA JN University Delhi ki makha the first batch the MA 1972-74 da maadmaina pasta rapani madu da Singjamai Girls Higher Secondary da su oza oibirami Children Ideal School da su oibirami aduga Thambal Marik College oinam da lecturer oina pubirambani aduga visiting lecturer oina Ledukin College Shillong da su oibirami ISKCON Bhakti Vedanta Mission School da su oza oina oibirami St. Joseph School da su oibirami aduga last HRD da su oibirami sumaina tawdana mana teachings yamna pamjadana mafam chatpada ai khangbiba sisu akoi oza Saroj ki machanupi natra haina khangbiba oiba yamna mayamna nuksi biba ozani haina ai haibada haimanba thokte na khanjai aduga ima si MPhil si 1989 to 91 da tawbira I aduga magi specialization sida kabi ahum kabi chauba kamal anganghal chauba gi labanga lata kamal gi madhabi anganghal gi jehera upanyas ahum se masi comparison tawraga loan gi masak taktana specialized tawraga MPhil taw bikhibani aduga Finding the Voice ki oina koina literature ki thabak si tawrakpada 2017 dagi apabi reader oina akoi ki tamakta literature da introduce to biba pabadang natana akoi takpi ba haibatare ko akoi myam na sibo literature da tamakpase adamaina 2017 dagi hobi ki bani aduga ngasidi I'm very proudly introducing akoi imasi ngasi Library of Manipur ki founder ni haina ai introduce to zaraga mayam da love and like ima bo muktang welcome to you imagi short story Thabalei haibasi lanthokpina ba imada isinajari Punamapu amuhana khwiramjari aihakse paramdaida yamna ikaijaba masu phaujari maramdi aina nahangai pajaraiba taklaiba tauraiba mayamse ai isagi ama bhauba saktak chadriba adu Thabalei si aina ibadi Panayamna I 2000 kanone 2019 gi
21 ꯍꯧꯖꯤꯛ 21 ꯅꯤꯀꯣ 19 ꯒꯤꯅꯦ ꯑꯩꯅ ꯑꯃꯦꯔꯤꯀꯥꯗꯒꯤ ꯂꯥꯛꯑꯀꯥꯟꯗ ꯈꯟꯕꯗꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯌꯨꯝꯗꯒꯤ ꯑꯩꯅ ꯅꯨꯄꯤꯒꯤ ꯀꯦꯔꯦꯛꯇꯔꯅ ꯉꯥꯏꯍꯥꯛꯇꯅ ꯑꯣꯏꯅ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯉꯥꯛꯇꯪ ꯎꯏꯌꯦꯕ ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯑꯩꯒꯤ ꯀꯣꯛ 이마기 사운드 묵다 따져드래. Okay. Ako magi connection si ang ngay minasi Tagi ngay minaring ngay sida minaring ngay sida ay ako'y yengbiri basi kana yengbiri hai basi ang check tawjarake luwang chanu limthoy inaw tumbi maisnam Paringthem Rajkumar Arif Aribam Jamuna Laishram Mohan Khuraizam Sashikanta Hidangmayum Sana Yumkham Ngangom Kanta Luwang Ngangom Kanta Luwang Panjakre Pramodanan Purnima Loitongjam Yengbiri ima amok lengsen bire ima damang sinajarage ꯑꯩꯍꯥꯛꯅ ꯅꯨꯄꯤꯒꯤꯅ ꯑꯅꯝꯕ ꯁꯨꯝ ꯈꯨꯠ ꯊꯥꯅꯤꯡꯕꯗꯧꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯖꯕ ꯅꯨꯄꯤꯁꯤꯡꯁꯦ ꯑꯩ ꯅꯨꯄꯤ ꯑꯣꯏꯔꯕꯅꯤꯅ ꯑꯩꯅ ꯅꯨꯄꯤꯁꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯤꯔꯥ ꯀꯔꯤꯅꯣ ꯑꯩ ꯈꯪꯖꯗꯦ ꯑꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯁꯣꯏ ꯑꯔꯥꯟ ꯄꯨꯝꯅꯃꯛ ꯌꯥꯎꯔꯒꯁꯨ ꯑꯗꯨꯝ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯑꯃꯨꯛꯀ ꯀꯣꯛ ꯅꯣꯟꯖꯔꯤ ꯋꯥꯔꯤ ꯃꯆꯥꯒꯤ ꯃꯤꯡꯁꯦ ꯑꯗꯨꯝ ꯑꯩꯅ ꯊꯥꯕꯜꯂꯩ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯖꯔꯦ ꯍꯧꯖꯔꯒꯦ ꯊꯥꯕꯜꯂꯩ ꯂꯩꯁꯥꯔꯤꯉꯩꯗ ꯂꯩꯀꯥꯏꯗꯨꯗ ꯐꯖꯕꯗ ꯇꯞꯆꯕꯗ ꯃꯃꯤꯡ ꯊꯥꯅꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ ꯃꯣꯡ ꯍꯥꯗꯦ ꯂꯤꯔꯤ ꯈꯣꯏꯔꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯃꯁꯨꯡ ꯃꯃꯥꯟꯅꯕꯁꯤꯡꯅ ꯃꯤꯇꯥꯟꯅꯔꯝꯂꯤꯕꯅꯤ ꯊꯥꯕꯜꯂꯩ ꯃꯆꯥꯒꯤ ꯆꯍꯤ 13 ꯆꯪꯂꯛꯄꯗ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯒꯤ ꯅꯨꯡꯉꯥꯏꯒꯗꯕ ꯃꯐꯝ ꯊꯤꯗꯨꯅ ꯄꯛꯅ ꯋꯥꯏꯅꯕ ꯌꯦꯡꯗꯨꯅ ꯉꯥꯏꯁꯦꯟ ꯈꯟꯖꯔꯗꯨꯅ ꯂꯨꯍꯣꯡꯕꯤꯈ꯭ꯔꯦ ꯑꯣꯜꯂꯛꯄ ꯆꯍꯤꯗ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯐꯪꯖꯔꯦ ꯑꯄꯣꯛꯄꯤꯅ ꯃꯆꯥꯅꯨꯄꯤꯅ ꯑꯍꯥꯟꯕ ꯐꯪꯖꯕ ꯃꯁꯨ ꯅꯨꯄꯥꯗꯨ ꯎꯖꯕꯗꯨꯗ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕ ꯃꯪꯂꯥꯟ ꯑꯃꯗ ꯃꯪꯐꯥꯎꯅꯖꯔꯤꯕ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ ꯃꯥꯏ ꯄꯥꯛꯆꯔꯕ ꯑꯃꯒꯨꯝ ꯑꯄꯣꯛꯄ ꯑꯃꯗꯤ ꯑꯄꯣꯛꯄꯤ ꯑꯅꯤꯅ ꯀꯌꯥꯗ ꯃꯀꯥ ꯂꯥꯝꯖꯔꯤꯕ ꯃꯆꯥꯒꯤ ꯃꯁꯨ ꯎꯕ ꯐꯪꯖꯔꯛꯄꯗ ꯑꯗꯨꯕꯨ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠ ꯀꯅꯥꯅꯁꯨ ꯇꯝꯕ ꯉꯝꯗꯦ ꯉꯥꯜꯂꯝꯕ ꯃꯥꯏꯊꯣꯡꯁꯤꯡꯗꯣ ꯑꯃꯝꯕ ꯊꯥꯁꯤꯒꯤ ꯑꯍꯤꯡꯅ ꯄꯨꯡꯀꯨꯞ ꯍꯦꯛꯇ ꯀꯨꯞꯁꯤꯟꯕꯁꯨ ꯌꯥꯎꯈꯤꯗꯕ ꯅꯠꯇꯦ ꯊꯥꯕꯜꯂꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯊꯥ 6 ꯁꯨꯔꯛꯄꯗ ꯃꯄꯨꯔꯣꯏꯕꯗꯣ ꯂꯝꯕꯤꯒꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯈꯪꯍꯧꯗꯅ ꯂꯩꯈꯤꯗ꯭ꯔꯦ ꯇꯔꯪ ꯇꯔꯪ ꯉꯥꯟꯖꯔꯝꯕ ꯄꯨꯟꯁꯤꯒꯤ ꯈꯣꯡꯐꯝ ꯈꯪꯃꯝ ꯃꯝꯁꯤꯟꯈꯤ ꯇꯔꯪ ꯃꯥꯂꯪ ꯆꯠꯂꯕ ꯊꯋꯥꯏ ꯑꯃꯅ ꯃꯄꯥꯡ ꯀꯥꯏꯅꯔꯗꯨꯅ ꯉꯥꯎꯅ ꯐꯩꯅ ꯆꯠꯄꯒꯤ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯃꯄꯥ ꯌꯥꯎꯗ꯭ꯔꯕ ꯄꯤꯛꯂꯤꯕ ꯃꯆꯥꯒ ꯂꯣꯏꯅꯅ ꯂꯩꯍꯧꯔꯦ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔꯕꯤ ꯊꯥꯕꯜꯂꯩ ꯃꯅꯦꯝ ꯃꯀꯨꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥ ꯅꯨꯄꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯑꯋꯥ ꯃꯩꯆꯥꯛ ꯄꯨꯕ ꯉꯝꯗ꯭ꯔꯗꯨꯅ ꯋꯥꯈꯜꯒꯤ ꯍꯛꯆꯥꯡꯒꯤ ꯑꯔꯨꯕ ꯂꯥꯏꯅꯥ ꯑꯃꯅ ꯅꯥꯔꯛꯇꯨꯅ ꯃꯅꯦꯝ ꯑꯃꯗꯤ ꯃꯀꯨ ꯏꯀꯨꯏ ꯀꯨꯏꯅꯗꯅ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯀꯁꯨ ꯂꯥꯏꯒꯤ ꯈꯨꯌꯥ ꯇꯥꯟꯈ꯭ꯔꯦ ꯑꯅꯤꯁꯨ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯆꯥ ꯅꯨꯄꯥꯒꯤ ꯃꯇꯨꯡ ꯏꯟꯈ꯭ꯔꯦ ꯄꯨꯕ ꯉꯝꯗ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯄꯣꯠꯂꯨꯝꯁꯤꯡꯅ ꯑꯁꯨꯝ ꯅꯟꯊꯔꯛꯇꯨꯅ ꯉꯁꯤꯗꯤ ꯊꯥꯕꯜꯂꯩ ꯍꯤꯡꯕꯗ ꯃꯍꯤꯡ ꯑꯃ ꯍꯤꯡꯕꯒꯤ ꯋꯥꯔꯕ ꯄꯨꯟꯁꯤꯒꯤ ꯃꯍꯤꯡ ꯑꯃꯗ ꯍꯤꯡꯕ ꯍꯧꯔꯛꯂꯤ ꯁꯦꯠꯅ ꯈꯥꯏꯅꯕ ꯈꯛꯇꯅ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤ ꯁꯦꯝꯗꯨꯅ ꯊꯃꯣꯏ ꯁꯣꯛꯂꯕ ꯃꯤꯠꯀꯤ ꯄꯤꯒꯤ ꯏꯆꯦꯜ ꯃꯔꯛꯇ ꯄꯤꯛꯂꯤꯕ ꯃꯆꯥꯕꯨ ꯃꯕꯨꯛ ꯊꯟꯅꯅꯕ ꯑꯃꯗꯤ ꯍꯤꯡꯕ ꯉꯝꯅꯕ ꯈꯛꯇꯪꯒꯤ ꯂꯝꯕꯤꯗ
ꯀꯌꯥꯗ ꯅꯥꯏꯇꯣꯝ ꯇꯥꯅ ꯆꯠꯂꯤꯕ ꯉꯁꯤꯗꯤ ꯊꯥꯕꯜꯂꯩ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯆꯩꯅꯥ ꯐꯪꯈꯤꯕ ꯃꯄꯨꯡ ꯐꯥꯔꯕ ꯅꯨꯡꯉꯥꯏꯕꯒꯤ ꯃꯤꯀꯨꯞ ꯈꯔꯗꯣ ꯅꯤꯡꯁꯤꯡꯅ ꯃꯆꯥꯒꯤ ꯃꯍꯩ ꯇꯝꯅꯅꯕ ꯃꯆꯥꯕꯨ ꯃꯕꯨꯛ ꯊꯟꯅꯅꯕ ꯃꯆꯥꯕꯨ ꯃꯤ ꯑꯣꯏꯅꯅꯕ ꯈꯛꯅ ꯁꯥꯡꯂꯕ ꯂꯝꯕꯤ ꯇꯤꯡꯊꯣꯛꯆꯔꯗꯨꯅ ꯕꯖꯥꯔꯗ ꯂꯨꯛꯃꯥꯏ ꯄꯥꯟꯗꯨꯅ ꯍꯤꯡꯅꯅꯕ ꯍꯣꯠꯅꯔꯦ ꯊꯥꯕꯜꯂꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯌꯥꯝꯅ ꯏꯆꯪ ꯊꯧꯕꯤ ꯑꯗꯨꯒ ꯃꯔꯝ ꯃꯣꯛꯄꯤ ꯂꯩꯀꯥꯏꯅ ꯁꯤꯡ ꯊꯥꯅꯔꯤꯕꯤ ꯉꯁꯤꯁꯨ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯃꯗꯨꯒꯤ ꯑꯀꯟꯕ ꯃꯤꯍꯨꯟ ꯑꯗꯣ ꯑꯗꯨꯃꯛ ꯍꯨꯜꯂꯝꯃꯤ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯑꯃꯈꯛꯇꯪ ꯄꯣꯛꯆꯕ ꯃꯆꯥꯒꯤꯗꯃꯛ ꯀꯟꯅ ꯂꯥꯟꯊꯦꯡꯅꯔꯤ ꯍꯦꯟꯅ ꯑꯗꯨꯝ ꯊꯧꯅꯥ ꯐꯒꯠꯂꯛꯂꯤ ꯏꯆꯪ ꯊꯧꯔꯛꯂꯤ ꯊꯥꯕꯜꯂꯩ ꯃꯆꯥꯅꯨꯄꯥ ꯔꯟꯖꯤꯠ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯔꯦꯞ ꯀꯥꯡꯗꯣꯡ ꯐꯥꯔꯛꯏ ꯂꯥꯏꯔꯤꯛꯁꯨ ꯃꯀꯣꯛ ꯊꯣꯡꯗꯨꯅꯇ ꯂꯥꯛꯏ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥ ꯉꯁꯤꯗꯤ ꯍꯣꯠꯅꯕ ꯀꯟꯕ ꯍꯥꯏꯕ ꯏꯟꯕ ꯃꯃꯥ ꯅꯤꯡꯕ ꯅꯨꯡꯁꯤꯔꯕ ꯃꯆꯥ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯃꯆꯥꯅ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯆꯥꯎꯈꯠꯂꯛꯄ ꯃꯍꯩꯒꯤ ꯊꯥꯛꯅ ꯑꯁꯨꯝ ꯋꯥꯡꯈꯠꯂꯛꯄ ꯃꯆꯥꯗꯣ ꯑꯆꯧꯕ ꯃꯤ ꯑꯃ ꯑꯣꯏꯅꯅꯕꯒꯤ ꯑꯆꯦꯠꯄ ꯂꯥꯏꯅꯤꯡꯗ ꯊꯥꯕꯜꯂꯩꯅ ꯄꯥꯡꯒꯜꯒꯤ ꯁꯛꯇꯤꯅ ꯇꯥꯜꯂꯛꯄ ꯄꯩꯁꯥꯗꯨꯅꯗꯤ ꯀꯣꯟꯅꯕ ꯉꯝꯂꯛꯇ꯭ꯔꯦ ꯑꯗꯨꯕꯨꯅꯦ ꯊꯥꯕꯜꯂꯩꯅ ꯃꯆꯥꯒꯤ ꯃꯐꯝꯗ ꯑꯋꯥꯕ ꯎꯍꯟꯗꯦ ꯂꯣꯠꯁꯤꯟꯗꯨꯅ ꯈꯥꯡꯉꯤ ꯉꯝꯅꯅꯕ ꯍꯣꯠꯅꯩ ꯃꯆꯥꯒꯤ ꯃꯐꯝꯗ ꯑꯋꯥ ꯑꯅꯥ ꯀꯔꯤꯃꯛꯇ ꯎꯍꯟꯗꯗꯨꯅ ꯃꯆꯥꯒꯤ ꯃꯍꯩꯒꯤꯗꯃꯛ ꯁꯅꯥ ꯂꯨꯄꯥ ꯐꯤꯔꯣꯜ ꯃꯄꯥꯝꯗꯒꯤ ꯌꯥꯎꯔꯛꯄ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯅ ꯊꯝꯕꯤꯔꯝꯕ ꯀꯌꯥ ꯂꯣꯟꯅ ꯀꯥꯏꯊꯣꯛꯇꯨꯅ ꯃꯆꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯜꯂꯤ ꯑꯁꯨꯝꯅ ꯔꯟꯖꯤꯠ BSc ꯄꯔꯤꯈꯥꯗ ꯃꯥꯔꯛ ꯋꯥꯡꯅ ꯐꯪꯗꯨꯅ ꯐꯥꯔꯁ ꯗꯤꯚꯤꯖꯟꯗ ꯄꯥꯁ ꯇꯧꯔꯛꯈꯤ ꯃꯆꯥꯕꯨ ꯌꯦꯡꯖꯗꯨꯅ ꯄꯦꯟꯖꯕꯒꯤ ꯃꯤꯀꯨꯞꯇꯣ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯀꯤ ꯃꯆꯥꯒꯤ ꯄꯥꯎ ꯇꯥꯕꯗ ꯑꯣꯛ ꯈꯣꯡꯅ ꯀꯞꯆꯈꯤ ꯃꯥꯏꯀꯩ ꯄꯨꯝꯕ ꯃꯝꯂꯨꯔꯕ ꯃꯍꯥꯛꯀꯤ ꯃꯤꯠꯂꯝꯗ ꯃꯉꯥꯜꯒꯤ ꯂꯪꯂꯕ ꯂꯝꯕꯤ ꯑꯃ ꯎꯔꯛꯈꯤ ꯋꯥꯈꯤꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯈꯤ ꯃꯃꯥ ꯑꯣꯏꯕꯤ ꯑꯃꯒꯤ ꯑꯀꯟꯕ ꯊꯧꯅꯥ ꯂꯥꯛꯈꯤ ꯂꯥꯏꯔꯔꯕꯤꯅꯤ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯀꯥꯎꯊꯣꯛꯈꯤ ꯃꯆꯥꯒꯤ ꯑꯄꯥꯝꯕ ꯇꯧꯒꯅꯤ ꯍꯥꯏꯅ ꯀꯌꯥꯔꯛ ꯍꯟꯅ ꯋꯥꯁꯛ ꯊꯣꯛꯈꯤ ꯊꯥꯕꯜꯂꯩꯒꯤ ꯋꯥꯈꯜꯗ ꯃꯤꯠꯂꯝꯗ ꯀꯔꯤꯁꯨ ꯎꯗꯦ ꯉꯁꯤꯗꯤ ꯃꯍꯥꯛꯅ ꯎꯔꯤꯕꯗꯤ ꯃꯆꯥ ꯊꯥꯛ ꯋꯥꯡꯅ ꯂꯥꯏꯔꯤꯛ ꯍꯩꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯕꯗꯨ ꯈꯛꯇꯅꯤ ꯀꯔꯤꯒꯨꯝꯕꯗꯁꯨ ꯈꯟꯖꯈꯤ ꯂꯥꯏꯔꯕꯅ ꯊꯕꯛ ꯐꯪꯗ꯭ꯔꯕꯁꯨ ꯏꯆꯥꯗꯤ ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯍꯟꯒꯅꯤ ꯂꯥꯏꯔꯤꯛ ꯈꯛꯇꯪꯅ ꯏꯃꯥ ꯏꯆꯥꯒꯤ ꯄꯨꯛ ꯊꯥꯛꯀꯅꯤ ꯈꯟꯖꯔꯤꯕ ꯃꯪꯂꯥꯟ ꯑꯁꯦ ꯃꯪꯐꯥꯎꯅꯔꯕ ꯃꯇꯝꯗ ꯃꯃꯥ ꯃꯆꯥ ꯀꯨꯞꯅ ꯇꯥꯟꯅꯔꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯅꯔꯤꯕ ꯏꯪꯈꯣꯜ ꯇꯪꯈꯥꯏ ꯑꯃ ꯂꯩꯀꯥꯏꯒꯤ ꯃꯈꯨꯔꯥ ꯊꯣꯛꯄ ꯃꯍꯥꯖꯣꯟ ꯏꯕꯣꯆꯧꯕꯗ ꯌꯣꯟꯊꯣꯛꯂꯒ ꯔꯟꯖꯤꯠ ꯃꯈꯥ ꯇꯥꯅ MSc ꯇꯝꯊꯅꯕ ꯃꯄꯥꯟꯗ ꯆꯠꯈ꯭ꯔꯦ ꯃꯄꯥꯟꯗ ꯃꯍꯩ ꯇꯝꯕ ꯆꯠꯈꯤꯕ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯊꯥꯕꯜꯂꯩꯅ ꯍꯤꯡꯕꯒꯤ ꯃꯀꯦ ꯁꯦꯝꯅꯕ ꯍꯣꯠꯅꯖꯔꯤ ꯕꯖꯥꯔꯗ ꯄꯣꯛꯐꯝ ꯐꯝꯂꯤꯕ ꯂꯣꯡꯃꯥꯏꯒꯤ ꯃꯃꯥꯏꯗ ꯃꯆꯥꯒꯤ ꯅꯤꯡꯊꯤꯖꯔꯕ ꯃꯥꯏꯊꯣꯡ ꯇꯠꯇꯅ ꯎꯖꯩ ꯂꯣꯟꯅ ꯍꯔꯥꯎꯅ ꯅꯣꯛꯆꯩ ꯈꯪꯍꯧꯗꯅ ꯑꯇꯤꯌꯥꯗ ꯑꯃꯪꯕ ꯅꯣꯡꯅ ꯀꯨꯞꯁꯤꯜꯂꯛꯄ ꯄꯥꯈꯟ ꯑꯃꯨꯛ ꯆꯦꯜꯂꯛꯏ ꯅꯣꯡ ꯌꯨꯔꯕ ꯌꯨꯝꯒꯤ ꯄꯣꯠꯆꯩ ꯂꯣꯏꯁꯤꯟꯅꯅꯕ ꯆꯣꯛꯊꯔꯕ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯇ ꯊꯥꯕꯜꯂꯩꯅ ꯂꯣꯟꯅ ꯅꯠꯇ꯭ꯔꯒ ꯐꯣꯡꯅ ꯋꯥꯏ ꯑꯃꯨꯛꯇꯁꯨ ꯍꯥꯏꯈꯤꯗꯦ ꯃꯆꯥꯒꯤ ꯃꯐꯝꯗ ꯃꯆꯥꯒꯤ ꯃꯃꯥꯡꯗ ꯃꯆꯥꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯈꯤꯒꯅꯤ ꯍꯥꯏꯕꯁꯤꯅ ꯃꯍꯥꯛꯀꯤ ꯂꯣꯠꯁꯟꯅꯕꯒꯤ ꯁꯛꯇꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯦ ꯔꯟꯖꯤꯠ ꯉꯁꯤꯗꯤ ꯃꯄꯥꯟꯗ ꯇꯝꯂꯨꯕꯗꯒꯤ MSc ꯐꯥꯔꯁ ꯀ꯭ꯂꯥꯁ ꯐꯪꯗꯨꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯄꯔꯤꯈꯥ ꯉꯝꯗꯨꯅ ꯄꯥꯁ ꯇꯧꯗꯨꯅ ꯊꯣꯔꯛꯂꯤ ꯃꯥꯅ ꯄꯥꯝꯖꯈꯤꯕ ꯐꯤꯖꯤꯛꯁ ꯁꯕꯖꯦꯛꯇ ꯃꯥꯏ ꯄꯥꯛꯆꯔꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯛꯂꯤ ꯌꯨꯝꯗ ꯂꯩꯅ ꯊꯕꯛ ꯊꯤꯅ ꯃꯇꯝꯕꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯃꯥꯡꯍꯟꯗꯅ ꯈꯨꯡꯒꯪ ꯀꯌꯥꯒꯤ ꯑꯉꯥꯡ ꯄꯨꯟꯁꯤꯟꯗꯨꯅ ꯄ꯭ꯔꯥꯏꯚꯦꯠ ꯇꯧꯕꯤꯕ ꯍꯧꯔꯛꯂꯤ ꯄ꯭ꯔꯥꯏꯚꯦꯠ ꯂꯧꯕ ꯑꯇꯣꯞꯄ ꯑꯔꯥꯞꯄ ꯂꯝꯒꯤꯁꯨ ꯂꯥꯛꯇꯨꯅ ꯇꯥꯟꯅꯕ ꯍꯧꯔꯛꯂꯤ ꯋꯥꯔꯕ ꯄꯨꯟꯁꯤꯒꯤ ꯁꯦꯡꯂꯕ ꯈꯣꯡꯊꯥꯡ ꯀꯌꯥꯗ ꯋꯥꯔꯕ ꯄꯨꯟꯁꯤꯒꯤ ꯁꯥꯡꯂꯕ ꯈꯣꯡꯊꯥꯡ ꯀꯌꯥꯗ ꯉꯥꯏꯍꯥꯛꯇꯪꯁꯨ ꯅꯦꯅꯥ ꯇꯥꯅ ꯄꯣꯊꯥꯕ ꯁꯣꯔ ꯍꯣꯟꯗꯣꯛꯄ ꯐꯪꯖꯔꯕ ꯊꯥꯕꯜꯂꯩ ꯋꯥꯈꯜ ꯊꯃꯣꯏ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯔꯤꯕ ꯑꯗꯨꯕꯨ ꯃꯃꯥꯁꯨ ꯃꯆꯥꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯣꯏꯅ ꯇꯧꯅꯖꯔꯝꯕ ꯄꯨꯝꯅꯃꯛꯇꯤ ꯍꯦꯟꯅ ꯆꯤꯜꯂꯛꯏ ꯄꯨꯟꯁꯤꯕꯨ ꯇꯨꯃꯤꯟꯅ ꯑꯃꯨꯛꯇ ꯂꯩꯍꯟꯈꯤꯗ꯭ꯔꯕ ꯊꯥꯕꯜꯂꯩ ꯄꯨꯟꯁꯤꯕꯨ ꯊꯕꯛꯅꯤ ꯈꯜꯂꯤ
ꯕꯖꯥꯔꯒꯤ ꯂꯣꯛꯃꯥꯏ ꯊꯥꯗꯣꯛꯇꯦ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯈꯤꯕ ꯃꯅꯦ ꯃꯀꯨ ꯁꯦꯠꯅꯈꯤꯕ ꯄꯣꯠ ꯆꯩ ꯎꯟꯖꯔꯛꯄ ꯁꯅꯥ ꯂꯨꯄꯥ ꯐꯤꯔꯣꯜ ꯏꯪꯈꯣꯜ ꯌꯣꯟꯊꯣꯛꯈꯤꯕ ꯃꯆꯥꯕꯨ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯛꯄ ꯃꯩꯁꯥ ꯃꯩꯆꯥ ꯀꯌꯥ ꯆꯥꯛꯊꯣꯛꯂꯕ ꯊꯃꯣꯏ ꯃꯥꯏꯊꯣꯡ ꯑꯁꯤꯁꯨ ꯃꯗꯨꯒꯤꯗꯃꯛ ꯉꯥꯏꯍꯥꯛ ꯇꯪ ꯐꯥꯎꯕꯗ ꯈꯜꯂꯨꯗꯦ ꯑꯁꯥꯅ ꯂꯩꯔꯤꯕ ꯃꯈꯩ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯁꯤꯕ ꯅꯥꯏꯗꯦ ꯑꯁꯥꯅ ꯂꯩꯇ꯭ꯔꯕ ꯃꯤꯁꯛ ꯑꯗꯣ ꯁꯤꯕꯒ ꯄꯥꯡꯈꯛꯅꯤ ꯑꯁꯨꯝꯅ ꯗꯥꯛꯇꯔ ꯀꯃꯜꯅꯁꯨ ꯍꯥꯏꯕꯤꯔꯝꯕꯗꯨꯅꯤ ꯑꯎꯕ ꯈꯨꯗꯤꯡꯅꯗꯤ ꯊꯥꯕꯂꯩ ꯃꯔꯥꯏꯕꯛ ꯐꯕꯤ ꯑꯣꯏꯔꯦ ꯃꯆꯥꯅꯨꯄꯥ ꯄꯣꯛꯄꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯎꯔꯛꯄꯁꯦ ꯀꯨꯏꯔꯕꯅꯤ ꯆꯨꯝꯃꯤ ꯉꯁꯤꯗꯤ ꯊꯥꯕꯂꯩ ꯆꯔꯥ ꯍꯦꯟꯗ꯭ꯔꯕꯤ ꯅꯣꯡ ꯌꯨꯔꯕ ꯌꯨꯝꯗ ꯄꯨꯟꯁꯤꯒꯤ ꯏꯁꯩ ꯁꯛꯂꯤꯕꯤ ꯅꯨꯄꯤ ꯑꯃꯗꯨꯃꯛꯇꯤ ꯅꯠꯇ꯭ꯔꯦ ꯑꯗꯨꯃꯛꯇꯨꯗꯤ ꯉꯁꯤꯗꯤ ꯑꯣꯏꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯃꯤꯀꯨꯞꯇꯁꯨ ꯋꯥꯔꯕ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯅ ꯃꯃꯧ ꯄꯥꯝꯂꯛꯄꯒꯤ ꯋꯥꯈꯜ ꯈꯜꯂꯛꯇꯕꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯆꯥꯗꯗꯤ ꯅꯣꯡꯃꯇꯁꯨ ꯑꯁꯤꯒꯨꯝꯕ ꯋꯥꯁꯦ ꯍꯧꯗꯣꯛꯄ ꯉꯝꯗꯦ ꯍꯧꯗꯣꯛꯇꯦ ꯄꯨꯟꯁꯤꯒꯤ ꯂꯥꯟꯊꯦꯡꯗ ꯃꯥꯏꯊꯤꯔꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯊꯥꯕꯂꯩꯅ ꯈꯟꯗꯨꯅꯇ ꯂꯩ ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯇꯝꯕ ꯉꯝꯗ꯭ꯔꯕ ꯊꯧꯗꯣꯛ ꯈꯪꯕ ꯉꯝꯗ꯭ꯔꯕ ꯋꯥꯊꯣꯛ ꯀꯌꯥ ꯀꯌꯥꯅ ꯄꯨꯗꯨꯅ ꯆꯠꯂꯤꯕꯅꯤ ꯔꯟꯖꯤꯠ ꯆꯍꯤ 30 ꯍꯦꯜꯂꯛꯂꯤ ꯃꯃꯥ ꯃꯆꯥ ꯈꯛꯇꯪ ꯇꯔꯛ ꯇꯔꯛ ꯂꯩꯕꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯃꯅꯦꯝꯁꯤꯡꯅ ꯁꯤꯟꯗꯨꯅ ꯀꯟꯅ ꯍꯥꯏꯅꯕꯗꯒꯤ ꯊꯪꯅꯕ ꯈꯨꯟꯗꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯤ ꯔꯖꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯕꯨ ꯍꯥꯏꯅ ꯁꯤꯡꯅꯔꯗꯨꯅ ꯊꯥꯕꯂꯩꯒꯤ ꯃꯃꯧ ꯑꯣꯏꯅ ꯐꯪꯖꯈꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯊꯥꯕꯂꯩꯒꯤ ꯏꯃꯨꯡꯗ ꯑꯑꯣꯟꯕ ꯁꯪꯁꯥꯔ ꯑꯃꯗꯤ ꯂꯥꯛꯈ꯭ꯔꯦ ꯂꯨꯈ꯭ꯔꯥꯕꯤꯅ ꯄꯥꯟꯖꯔꯝꯕ ꯏꯪ ꯆꯤꯛꯂꯕ ꯃꯃꯥ ꯃꯆꯥꯒꯤ ꯄꯤꯛꯂꯕ ꯌꯨꯝꯗꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯑꯣꯟꯕ ꯑꯃꯅ ꯂꯥꯡꯒꯣꯏ ꯆꯟꯁꯤꯟꯕꯒꯨꯝꯗꯤ ꯇꯧꯔꯛꯈꯤ ꯂꯥꯏꯔꯕꯤ ꯌꯨꯝꯕꯨꯕꯤ ꯑꯃꯒꯤ ꯃꯈꯣꯜ ꯍꯧꯗ꯭ꯔꯕ ꯏꯁꯩꯒꯤ ꯁꯨꯔ ꯃꯐꯝꯁꯤꯗ ꯆꯅꯐꯝ ꯂꯩꯔꯛꯇꯕꯒꯨꯝ ꯇꯧꯔꯛꯂꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯅꯤꯡꯁꯤꯡꯕꯗ ꯇꯨ ꯆꯨꯡꯂꯕ ꯑꯋꯥꯕ ꯅꯨꯡꯁꯤꯕꯒꯤ ꯃꯍꯨꯠꯇ ꯈꯨꯗꯛ ꯈꯨꯗꯛꯀꯤ ꯏꯊꯛ ꯏꯔꯥꯡꯒꯤ ꯃꯀꯦ ꯁꯦꯝꯂꯕ ꯄꯨꯟꯁꯤꯅ ꯃꯍꯨꯠ ꯁꯤꯜꯂꯛꯂꯤ ꯅꯨꯡꯁꯤꯔꯕ ꯃꯃꯥ ꯊꯥꯕꯂꯩꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯕꯤꯕꯒꯤ ꯃꯍꯨꯠꯇ ꯊꯣꯏꯕꯤꯒꯤ ꯀꯟ ꯊꯧꯔꯕ ꯋꯥꯍꯩ ꯀꯌꯥꯅ ꯔꯟꯖꯤꯠꯀꯤ ꯊꯃꯣꯏ ꯍꯛꯆꯥꯡꯕꯨ ꯇꯞꯅ ꯇꯞꯅ ꯄꯨꯊꯣꯛꯈ꯭ꯔꯤ ꯆꯨꯝꯃꯤ ꯔꯟꯖꯤꯠ ꯌꯥꯝꯅ ꯑꯣꯟꯈ꯭ꯔꯦ ꯍꯣꯡꯂꯦ ꯊꯥꯕꯂꯩꯒꯤ ꯅꯨꯡꯁꯤꯔꯕ ꯄꯂꯣꯟ ꯂꯥꯟꯊꯣꯛꯇꯨꯅ ꯅꯣꯡꯃꯅ ꯅꯨꯄꯤ ꯃꯌꯨꯝꯗ ꯆꯔꯥ ꯋꯥꯟꯕ ꯅꯣꯡꯃꯅ ꯌꯨꯝꯁꯤꯗ ꯆꯥꯔꯕ ꯃꯄꯨꯅ ꯌꯥꯆꯜ ꯂꯥꯛꯈ꯭ꯔꯕ ꯁꯟꯒꯨꯝ ꯊꯣꯏꯕꯤꯅ ꯃꯔꯝ ꯀꯌꯥꯗ ꯀꯣꯏꯆꯤꯡ ꯆꯤꯡꯗꯨꯅ ꯔꯟꯖꯤꯠꯄꯨ ꯆꯠꯂꯛꯂꯤ ꯊꯥꯕꯂꯩꯒꯤ ꯆꯥꯎꯔꯕ ꯑꯁꯥꯒꯤ ꯆꯤꯡꯗꯣꯟ ꯇꯞꯅ ꯇꯞꯅ ꯀꯅꯥ ꯈꯪꯗꯅ ꯃꯊꯪ ꯃꯊꯪ ꯀꯤꯟꯊꯔꯛꯂꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯄꯔꯤꯈꯥ ꯃꯊꯪ ꯃꯊꯪ ꯊꯥꯕꯗꯒꯤꯗꯤ ꯔꯟꯖꯤꯠꯇꯣ ꯃꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯁꯤꯗ ꯁꯔꯀꯥꯔꯒꯤ ꯀꯣꯂꯦꯖꯒꯤ ꯑꯣꯖꯥ ꯈꯜꯂꯦ ꯄꯨꯟꯁꯤꯒꯤ ꯑꯑꯣꯟꯕ ꯑꯍꯣꯡꯕꯅ ꯄꯤꯛ ꯊꯟꯗꯨꯅ ꯂꯩꯔꯤꯕ ꯔꯟꯖꯤꯠ ꯑꯃꯗꯤ ꯊꯣꯏꯕꯤ ꯀꯣꯂꯦꯖꯒꯤ ꯑꯣꯖꯥ ꯑꯣꯏꯔꯛꯄꯗꯒꯤꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯌꯥꯏ ꯀꯥꯈ꯭ꯔꯦ ꯑꯁꯣꯝꯗ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯇꯥꯎꯖꯔꯝꯕ ꯊꯥꯕꯂꯩꯒꯤ ꯊꯃꯣꯏꯗ ꯃꯃꯧ ꯂꯥꯛꯄꯒꯤ ꯑꯍꯦꯟꯕ ꯅꯨꯡꯉꯥꯏꯕ ꯐꯪꯂꯒꯅꯤ ꯈꯟꯖꯔꯝꯕ ꯉꯁꯤꯗꯤ ꯃꯗꯨꯒꯤ ꯇꯥꯏꯌꯣꯟꯅꯕ ꯐꯣꯡꯉꯝꯗꯕ ꯑꯋꯥꯕꯇꯅ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯐꯝꯗ ꯇꯥꯏꯅꯗꯨꯅ ꯅꯨꯡꯇꯤꯒꯤ ꯀꯞꯆꯕ ꯅꯠꯇꯅ ꯀꯔꯤꯗꯤ ꯇꯧꯔꯨꯅꯤ ꯁꯤꯡꯅꯒꯦ ꯈꯜꯂꯤ ꯃꯃꯧꯗ ꯁꯤꯡꯅꯒꯦ ꯈꯜꯂꯤ ꯃꯆꯥꯗ ꯃꯍꯥꯛ ꯉꯝꯗꯦ ꯁꯥꯎꯔꯨꯒꯦ ꯈꯜꯂꯤ ꯃꯆꯥꯅꯨꯄꯥꯗ ꯄꯨꯛꯅꯤꯡ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯏ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯁꯣꯟꯕ ꯑꯃꯅ ꯊꯥꯕꯂꯩꯕꯨ ꯑꯁꯨꯝ ꯆꯤꯡꯊꯈ꯭ꯔꯤ ꯑꯁꯣꯟꯕꯤ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯅꯨꯃꯤꯠꯇꯨꯗꯤ ꯊꯥꯕꯂꯩꯒꯤ ꯃꯀꯣꯛꯇ ꯅꯣꯡꯃꯗꯤ ꯕ꯭ꯔꯖ ꯇꯥꯔꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯔꯟꯖꯤꯠ ꯑꯃꯗꯤ ꯃꯃꯧ ꯊꯣꯏꯕꯤꯅ ꯐꯤꯔꯣꯟ ꯌꯣꯝꯗꯨꯅ ꯄꯣꯁꯇꯤꯡ ꯃꯐꯝꯗ ꯊꯕꯛ ꯃꯐꯝꯗ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯍꯥꯏꯐꯝ ꯈꯪꯗꯅ ꯊꯥꯕꯂꯩꯒꯤ ꯊꯃꯣꯏꯗ ꯇꯥꯁꯣꯟꯅ ꯊꯤꯟꯕꯒ ꯃꯥꯟꯅꯈꯤ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯄꯣꯗꯣꯟꯒꯤ ꯃꯩꯉꯥꯜꯗ ꯔꯟꯖꯤꯠ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯊꯥꯕꯂꯩꯅ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯅꯨꯡꯁꯤꯅ ꯀꯥꯡ ꯍꯨꯝꯕꯤꯔꯤ ꯔꯟꯖꯤꯠꯅ ꯃꯃꯥꯕꯨ ꯇꯨꯝꯅꯕ ꯍꯥꯏꯔꯤ ꯊꯥꯕꯂꯩꯅ ꯃꯆꯥꯕꯨ ꯃꯤꯠꯀꯤ ꯄꯤꯒꯤ ꯃꯔꯛꯇ ꯀꯌꯥꯔꯛ ꯆꯨꯞꯄꯤꯈꯤ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯃꯆꯥꯕꯨ ꯊꯥꯕꯂꯩ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ ꯅꯧꯅ ꯀꯥꯏꯅꯈ꯭ꯔꯕ ꯃꯄꯨꯔꯣꯏꯕꯒꯤ ꯐꯣꯇꯣꯅ ꯐꯛꯂꯥꯡꯗ ꯃꯃꯤ ꯁꯥꯃꯤ ꯅꯣꯛꯂꯛꯄꯒꯨꯝ ꯇꯧꯔꯤ ꯑꯃꯨꯛꯀꯁꯨ ꯅꯧꯅ ꯂꯨꯈ꯭ꯔꯥ ꯑꯣꯏꯍꯧꯕꯒꯤ ꯊꯥꯕꯂꯩꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯂꯛꯄꯒꯤ ꯃꯇꯧꯗꯨꯗ ꯃꯃꯤ ꯁꯥꯃꯤ ꯀꯞꯂꯛꯄꯒꯨꯝꯁꯨ ꯇꯧꯏ
ꯃꯄꯨꯔꯣꯏꯕꯒꯤ ꯐꯣꯇꯣ ꯌꯦꯡꯅ ꯊꯪꯅꯕ ꯃꯆꯥꯒꯤ ꯍꯥꯡꯂꯕ ꯀꯥꯗ ꯑꯃꯨꯛꯀꯁꯨ ꯆꯪꯂꯨꯏ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯆꯥꯒ ꯃꯃꯧꯒꯒꯤ ꯍꯥꯡꯂꯕ ꯐꯃꯨꯡꯁꯤꯡꯅ ꯃꯥꯕꯨ ꯅꯣꯛꯅꯔꯛꯄꯒꯨꯝ ꯇꯧꯔꯛꯂꯤ ꯈꯥꯡꯕ ꯉꯝꯗꯦ ꯊꯥꯕꯂꯩ ꯃꯆꯥꯒꯤ ꯀꯥꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯆꯥꯒꯤ ꯐꯣꯇꯣꯗꯨꯗ ꯄꯦꯟꯅ ꯌꯦꯡꯂꯨꯏ ꯊꯣꯡꯅꯥꯎꯗ ꯍꯨꯝꯂꯛꯂꯤꯕ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯃꯔꯛꯇ ꯐꯛꯂꯥꯡ ꯃꯌꯥꯗ ꯂꯩꯔꯤꯕ ꯑꯃꯟꯕ ꯇꯦꯕꯜꯗꯨꯗꯒꯤ ꯃꯆꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯇꯝꯂꯝꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯨꯅꯅꯦ ꯆ꯭ꯔꯦꯠ ꯆ꯭ꯔꯦꯠ ꯂꯥꯎꯅ ꯐꯣꯡꯂꯛꯂꯤ ꯃꯊꯤ ꯐꯣꯡꯂꯛꯂꯤ ꯊꯥꯕꯂꯩ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯣ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯂꯤ ꯂꯣꯏꯁꯤꯟꯖꯔꯦ ꯑꯩꯒꯤ ꯋꯥꯔꯤ ꯃꯆꯥ ꯊꯥꯕꯂꯩ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ ꯃꯥꯒꯤ ꯑꯍꯥꯟꯕ ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯃꯁꯥꯅ ꯏꯖꯕ ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯊꯥꯕꯂꯩ ꯍꯥꯏꯕꯁꯤ ꯄꯥꯊꯣꯛꯄꯤꯈ꯭ꯔꯦ ꯏꯃꯥꯗ ꯄꯥꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯁꯤ ꯒꯤꯔꯤ 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 ꯇꯛꯑꯒ ꯄꯥꯊꯣꯛꯄꯤꯔꯛꯄꯅꯤ ꯃꯌꯥꯝꯅ ꯏꯃꯥꯒꯤꯗꯃꯛꯇ ꯂꯚ ꯑꯦꯟ ꯂꯥꯏꯛ ꯑꯃꯨꯛꯇꯪ ꯊꯥꯕꯤꯔꯛꯎ ꯑꯗꯨꯒ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯇꯥꯕꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ comment question hangbirau imagi ngasigi warisi Thabalei aduga Ranjit machanupa Ranjit mamau nupi Thoibi akoina aina imana pathokpasi ahanba tajabani imana hana aingonda pabiyu kaisi yaponte adu tabada masi mama amana macha ama yoglakpada magi emotion du yamna phajana phongtokpi mama amana macha si chaurakpa kanda yam kanna magi kainoma nungaitaba phaurakpada mana angang oiringaida tawkhibagi scene haibadi ngasai kang hummakanda macha na tumba adagi adugumbagi yamna nuksiba emotion adugumba phongtokpi adagi mana sauningagasu phongtokpa ngamdaba kaithel lairembi kaina palakpase aduna yamna nungsiba hujiksu adum thokpa yaba adugumba wari machani aina khanjai ada imana masi iribase ibasi kari inspiration dagino adagi maming sisu Thabalei Ranjit Thoibi Rajani ko aina ibakanda masi maina khangat pirakpase maming sina kamaina lokhat pibano aduga story si ihibasi karam ganda ihibano haibagi matangda kitang imana khonyanda tapiyo aina chigi wari si thoidongna kainoni miyoi amada palakanda ijabana chade society sidadi sugumba thokpagi kari kari lekai wari dadi adumdi tajai adumapu nupi amana akhoi nupi singsina wabache Thabaleina wabasida ai isaso adum wayeba aduga tasengna hairabada sahitya se thokpa mi amatatabu pandana iba sukna nate samajugi mamido sahitya da tab samajuda leire pose pot kharadi leiraba aduda sida mama singsina yamna wabase sugumba wari macha amakhak aina ithokpa ngamagadi kaise masi aduga mingsimakti aihakna sengna hairabada aina lawjaba nate masi isona pirakpa ming amani maramdi ai Thabalei kaubi wari sigadi manadaba nupi ama yam wana leigiba ma aiga khangnai edi akhoigi abokumbane mana wari kase sum liba aduga madi waba khoa sidi manade mai mapuroiba ka kai kanate aduda ma yam wabanina mai mamingse aina Thabalei na adumdi masai hongba chungamde aduga atai di ai matang dugi matung ina kanamtagi mamingda karida tawjaba nachade aduna aina wari se sagatjaraga aina ichabu nungsibagi emotion su yawi masida aina aigi ichada nungsibagi emotion do aingonda feeling do madudi yawi adubu aina nupa yam nauna kainaraga yoglakpadi natte adubu yoglakhiba mising mayam kadu sum uba khotpadagi kamai sagakhiba noidusu ai khangde Thabalei se aigi thamoida adumle sumaina ai khumjage imagise mama ma oina feel tawbada phongtokpadudi yawi hairi sing asagi
saurakan da machada phungdok pa ngamdabadu adu oiramba ꯃꯗꯨꯃꯗꯤ mali ꯃꯗꯨꯃꯗꯤ ꯑꯩꯉꯣꯟꯗ ꯌꯥꯎꯔꯦ ꯑꯩꯗꯤ ꯀꯩꯅꯣꯒꯤ ꯅꯠꯇꯦ ꯑꯗꯨꯝ ꯅꯨꯡꯁꯤꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯣꯏꯅ ꯅꯨꯡꯁꯤꯗꯕ ꯅꯠꯇꯕ ꯑꯩꯈꯣꯏꯅ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤꯅꯅꯦ ꯑꯗꯨꯒꯤ ꯑꯦꯛꯁꯄ꯭ꯔꯦꯁꯟꯗꯨꯃꯗꯤ ꯑꯩ ꯏꯁꯥꯃꯛꯇꯒꯤ ꯏꯖꯕꯅꯤ ꯍꯥꯏꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯇꯣꯞꯄꯗꯒꯤ ꯑꯩ ꯂꯧꯖꯔꯨꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯆꯥꯁꯤꯡꯁꯤꯅ ꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯡꯁꯤꯅꯗꯤ ꯑꯩꯈꯣꯏꯁꯦ ꯃꯄꯥꯟ ꯊꯣꯛꯂꯕꯅꯤ ꯂꯥꯏꯔꯤꯛ ꯍꯩꯔꯕꯅꯤ ꯑꯗꯨꯗꯩꯗꯨꯗ ꯃꯦꯅꯦꯖꯔ ꯑꯣꯏꯔꯕꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯑꯥꯏꯟ ꯈꯪꯉꯕꯅꯤ ꯀꯥꯏꯅ ꯇꯧꯔꯛꯑꯀꯥꯟꯗ ꯃꯃꯥ ꯃꯄꯥꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯩꯖꯟꯕ ꯈꯪꯖꯟꯕ ꯍꯦꯟꯕꯗꯨ ꯑꯃꯨꯛ ꯍꯥꯞꯆꯟꯕꯁꯤꯗ ꯃꯃꯥ ꯃꯄꯥꯁꯤꯅꯗꯤ ꯍꯦꯛ ꯄꯣꯛꯄꯗ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯁꯦ ꯐꯤꯔꯣꯟ ꯁꯦꯠꯇꯕꯒꯤ ꯐꯤꯕꯝꯗꯨ ꯑꯗꯨꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯗꯨ ꯑꯣꯏꯅ ꯑꯗꯨꯝ ꯎꯕꯗꯣ ꯑꯗꯨꯗꯩꯗꯨꯗ ꯃꯃꯥ ꯃꯆꯥꯁꯤꯡꯁꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯣꯏ ꯅꯣꯛꯅꯤꯡꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯒ ꯃꯥ ꯇꯧꯔꯤꯁꯦꯅ ꯅꯣꯛꯅꯤꯡꯕꯁꯨ ꯌꯥꯎꯅꯤ ꯑꯗ ꯁꯥꯎꯕꯗꯨꯗ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕ ꯑꯗꯨꯒꯤ ꯋꯥꯗꯨꯅꯤ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯕꯁꯤ ꯌꯥꯝꯅ ꯐꯖꯕ ꯋꯥꯔꯤꯅꯤ ꯑꯗꯨꯒ ꯏꯃꯥꯒꯤ ꯋꯥꯔꯤꯁꯤ ꯌꯥꯝꯅ ꯂꯩ ꯑꯗꯨꯅ ꯑꯩꯅ ꯏꯃꯥꯗ ꯍꯟꯗꯛꯀꯤ ꯏꯃꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯀꯩꯅꯣ ꯗꯤꯁꯦꯝꯕꯔꯗ ꯂꯥꯛꯄꯁꯤ ꯅꯪꯅꯅꯕ ꯐꯣꯡꯗꯣꯛꯅꯕ ꯍꯥꯏꯅ ꯑꯩꯅ ꯏꯃꯥꯗ ꯇꯥꯛꯆꯕꯅꯤ ꯑꯗꯨꯒ ꯍꯩꯇꯅ ꯑꯩꯅ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯔꯒ ꯍꯥꯟꯅꯅꯁꯨ ꯑꯩꯅ ꯋꯥꯔꯤ ꯈꯔ ꯁꯦꯌꯔ ꯇꯧꯖꯈꯤꯕꯁꯤ ꯑꯌꯥꯝꯕꯅ ꯏꯃꯥꯅ ꯂꯤꯕꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯁꯤꯁꯨ ꯑꯩꯅ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯖꯔꯀꯥꯟꯗ ꯑꯩ ꯍꯥꯞꯆꯟꯖꯔꯒꯦ ꯑꯗꯨꯒ ꯑꯦꯅꯤ ꯑꯦꯗꯤꯁꯅꯦꯜ ꯏꯃꯥꯅ ꯁꯦꯌꯔ ꯇꯧꯕꯤꯅꯤꯡꯕ ꯂꯩꯕꯤꯔꯤꯕ꯭ꯔꯥ ꯑꯗꯨꯝ ꯑꯩ ꯇꯧꯖꯔꯔꯣꯏ ꯁꯤꯒꯤꯗꯤ ꯑꯩ ꯏꯅꯤꯡꯕꯒꯤ ꯋꯥꯈꯜ ꯐꯥꯎꯔꯛꯄꯗꯨ ꯈꯇꯪ ꯑꯣꯏꯅ ꯐꯣꯡꯗꯣꯛꯆꯔꯒꯦ ꯑꯣꯀꯦ ꯍꯣꯔꯦꯟ ꯀꯃꯦꯟꯇ ꯑꯗꯨꯝ ꯀꯔꯤ ꯀꯔꯥ ꯑꯩꯅꯁꯨ ꯀꯃꯦꯟ ꯌꯥꯝꯅ ꯂꯥꯛꯏ ꯑꯗꯨꯒ ꯀꯃꯦꯟꯁꯤ ꯂꯧꯈꯠꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯉꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯁ꯭ꯇꯥꯔꯇꯤꯡ ꯑꯗꯨꯒ ꯃꯤꯗꯜꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯃꯔꯝꯗ ꯑꯗꯨꯝ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯈꯔ ꯑꯗꯨꯝ ꯑꯩꯍꯥꯛ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯀꯩꯒꯤꯅꯣꯒ ꯑꯩꯈꯣꯏꯅ ꯃꯁꯤ ꯇꯥꯔꯤꯛ 10 ꯁꯤꯗꯩꯁꯤꯗ ꯃꯔꯨ ꯍꯨꯜꯂꯕꯅꯤꯅ ꯃꯁꯤꯗ ꯄꯣꯠ ꯍꯥꯞꯆꯟꯕꯒꯤ ꯑꯗꯒꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤꯗꯤ ꯑꯗꯨꯝ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯆꯠꯊꯕ ꯑꯗꯨꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯁꯤꯗ ꯐꯣꯀꯁ ꯇꯧꯖꯔꯤꯕꯁꯤ ꯑꯣꯗꯤꯑꯣ ꯕꯨꯛꯁꯦ ꯑꯣꯗꯤꯑꯣ ꯕꯨꯛꯁꯤ ꯍꯦꯟꯕꯁꯤꯅꯤ ꯑꯗꯣ ꯏꯃꯥꯅ ꯌꯥꯝꯅ ꯄꯥꯕꯤꯈ꯭ꯔꯦ ꯑꯗꯣ ꯏꯃꯥꯅ ꯈꯛꯇꯪ ꯄꯥꯕꯗ ꯑꯩꯈꯣꯏꯅ ꯊꯨꯅ ꯌꯥꯡꯅ ꯄꯣꯠꯁꯤ ꯌꯥꯝꯁꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯆꯣꯡꯊꯣꯛꯄ ꯑꯃ ꯆꯪꯉꯤ ꯑꯗꯨꯗ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯅ ꯑꯩꯈꯣꯏꯒꯤ ꯐꯥꯎꯟꯗꯤꯡ ꯗꯦ ꯁꯤꯗꯩꯁꯤꯗ ꯃꯊꯪ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯂꯥꯛꯄꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯗꯅ ꯑꯩꯅ ꯇꯥꯃꯣ ꯍꯥꯏꯅ ꯀꯧꯖꯔꯒꯦ ꯍꯥꯏꯅ ꯑꯩꯅ ꯍꯪꯖꯕꯗ ꯌꯥꯕꯤꯔꯛꯄ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯂꯩꯇꯣꯡꯕꯝ ꯏꯕꯨꯡꯉꯣ ꯃꯆꯥꯅ ꯑꯩꯒ ꯋꯥꯔꯤ ꯉꯥꯛꯇꯪ ꯁꯥꯟꯅꯖꯩ ꯑꯗꯨꯒ ꯃꯗꯨꯗ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯩ ꯄꯆꯥ ꯃꯩꯇꯩ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯃꯤꯡ ꯑꯣꯏꯅꯗꯤ ꯔꯥꯏꯇꯔ ꯑꯣꯏꯅ ꯌꯥꯝꯅ ꯇꯥꯔꯀꯥꯟꯗ ꯃꯥꯒꯤ ꯋꯥꯔꯛꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯂꯩꯔꯤ ꯇꯥꯕ ꯐꯪꯗꯕ ꯑꯗꯒꯤ ꯄꯥꯕ ꯍꯩꯇꯗꯅ ꯄꯥꯗꯕ ꯑꯗꯨꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯕꯅꯦ ꯅꯣꯕꯦꯜ ꯑꯃꯇꯪ ꯄꯥꯕꯤꯌꯨ ꯍꯥꯏꯅ ꯑꯗꯨꯗ ꯄꯥꯕꯤꯌꯨ ꯍꯥꯏꯕꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯥꯕꯤꯔꯛꯑꯦ ꯑꯗꯨꯒꯤ ꯄꯥꯎꯗꯨ ꯑꯩꯅ ꯑꯃꯨꯛꯇꯪ ꯁꯦꯌꯔ ꯇꯧꯖꯅꯤꯡꯕ ꯑꯗꯨ ꯃꯁꯤꯒꯤ ꯄꯤꯛꯆꯔꯁꯦ ꯑꯩ ꯑꯃꯨꯛꯇꯪ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯁꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯣꯃꯦꯟꯠꯁꯤꯗ ꯑꯩꯈꯣꯏꯅ ꯄꯤꯛꯆꯔ ꯑꯃ ꯂꯧꯖꯍꯧꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯅ ꯄꯣꯏꯝ ꯃꯇꯦꯛ ꯑꯃꯇꯪ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯃꯁꯤꯒꯤ ꯕꯨꯛꯁꯦ ꯗ ꯗꯤꯖꯥꯌꯔ ꯑꯣꯐ ꯔꯨꯠꯁ ꯔꯣꯕꯤꯟ ꯑꯦꯁ ꯉꯥꯉꯣꯝꯅ ꯏꯕꯤꯕꯒꯤ ꯄꯣꯏꯝ ꯀꯂꯦꯛꯁꯟꯁꯤꯗ ꯄꯣꯏꯝ ꯑꯃ ꯌꯥꯎꯋꯦ ꯇꯨ ꯄꯆꯥ ꯍꯥꯏꯅ ꯃꯁꯤꯗꯩꯁꯤꯗ ꯃꯇꯦꯛ ꯑꯃꯇꯪ ꯑꯩ ꯄꯥꯖꯒꯦ You only said, once homeland is dear. I have not seen all of this land. I have not been able to tread the grass that grows there. Yamna nungsiba poemni aduga masigi poemsi Pacha Maitei 1943 to 1990, one of the finest Manipuri writers, died at the age of 46.
ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯒ꯭ꯂꯤꯝꯁꯁꯦ ꯃꯆꯥ ꯎꯔꯀꯥꯟꯗ full novel ama taba phangningba-gi akoina yamna taningba phawbase masi magi machanpa leitongbam ibungo machana Library of Manipur gi damakta novel ama pabiragani haina hara harauna yabirakpagi pause aina amtang share tawjabani sumain tawdana akoi mayam khut saminaraga writer mayamgi family akoi khut saminarakan akoi potsi hemkat minasi haibasi gi example ni akoina library si hek launch tawbada sumaina hara harauna yabirakpagi paw ahanbani haina tamjage adagi Maya Bireko. Yare. Aduna paw nungaiba ma leire madumaina marakta tamjabani. Adagi ay comment lokhatchage hujik. Luwang Chanu Lintoina. Ikai khumnajari oja amadi iche haina ibirai. Inaw tombi maisnam Paring Ningthem Rajkumar Nanai Sain Haibirai Arif Aribamna Yamna Phazai Maphamsi Chatlure Haina Ibirai Ngasagi aina yekjaba kano kasu ay ujarake koina mangon gi damakta yekjaba sanamahi gi temple aduni masini akoina mangon gi damakta koina Library of Manipur si maru hun baduda mangon ni bagi yekjabani Jamuna Laishram na ibirai yaifare lining thau gi kiyong ujabada lining thau na thousand birasano haina ibirai yamna nuksibanene gi comment ni lining thau na thousand birasano haina koi kurumjare Mohan Khuraizamna best wishes haina ibirai Darendra Jitna Kurumjari Ima Amasung Madam Monica watching from Silchar Bhagatpur haina ibirai yamna nangai matam kuirabagi matungda amuk uba Sashikanta Hidang Mayumna Pumna Mapu Kurumjari watching from Sagolban Moirang Lairak Machin None parking haina ibirai Kurumjari Sana Yumkhang na best wishes haina ibirai Ngangom Kanta Luwangna Ima Saroj amadi iche Monica bu anauba fan ama oina kurumjari haina ibirai akhoi gi yengbiriba Facebook amadi YouTube ki comment khudingmak akhoina pajai akhoina personally response tawba ngamdragasu aduga anauba listeners singsina akhoi gi hana laikhiba imana 2017 dagi parakpase hujik pakhala kanda angang mayam yamna nuksiba comment habirai aduna anauba fan ama oina hairibasi akoi welcome tawjari mayam akoi gi literature si share tawbi adomna share tawragadi adomna interest utlibas maina hena henkalakpadu na akoi gi literature si hena inakhunba ma oigani aduna adom su Library of Manipur se adom gi ni khallakanda share tawbiyu hainai amkasu haijeri Pramoda Nana best wishes pizari Khuman Kavitana Khurumjari haina ibirai Purnima Laiton Jamna Imama Diche Bohan Bamaktada Khurumjari haina ibirai Imagi vocal taba masi marakta kitang yaghidabaduni Laisang Debina good evening ma'am haina ibirai
El Biramangol Singhana Iche Magi Wari Macha Tagadagi Khorang Nangaijeri Haina Ibirei Dagi Masigi comments YouTube Dagi Su Ujakrabani ay amtang pajarake Imaga akoigi advisor oina leibiriba Mamai Pandit Pabong Tombina amtang Masigi Maramda Khana Binaba Ningsingjari Yamna Nungai Jai Oja Adu all Manipuri literature gi Oja Amatta Unabiraga Ariba Lairek Karamna Pagani Karamna Khangani Haibagi Matangda Nainabira U Haurakliba Mahiroi-singda Yamna Kanaba Oigani Khanjai Haina Hangbirei Aidi Ariba Akoigi Manipuri gi Ariba Lom da focus tawraga madugi maramda khana nainaba amatang request tawbirei adu imana amtang tanabiro akoigi committee member ga aduga akoi maduma lanthoknaba minasi ado adum akoi honajage punamaki mafamda nonglukset Mutum Bizenti Malana ngasidi ima su iche su pumnau nauna phazare haina ibirei Sanaton Hamomna ibirei yamna nungsihali tabada thagatchari ojabu haina ibirei nungai thank you so much dagi ngasagi same comment pibirakpa si masi YouTube dagi lakpane aduna magi maming si chongthoraktaba YouTube channel da yengbiba the YouTube channel da yengbiba pumnamakna Facebook ki channel da laagadi adomgi mingsi soidana chongthorakani loinana ojana mamal naidraba khudol ama pibire haina luxury punsi nungsang ba oibiyu finding the voices po hanna chakhatpa oirasanu haina mangon pibirai thank you Leitong bam ibungo macha su yengbiri segarotagi Laisang Debina Madam gi wari si tabada yamna nungai fajaba wari mayam ama taba phangbasi yamna nungai haina ibirai Kuman Kabitana ima yamna nungsikre haina ibirai Mangal Lausingna Oja si yamna nungsiye Oja kuina Laibi Koko aduga finding the voice pu thagatchari channel asina kanaba pibiri adubu ariba Manipuri literature lanthok lam di yadri aduna masigi matangda unabirau ngasagi ariba dugi matangda hena pambagi wafamni habiri basi si matangda ina kainotang hangatsage aribachi kainoni yaudaba chungya yadaba ai isamangna su tamjarakpa ariba khara aigi pukningda aigi wakhanda isandana di aini assignment kya ma igre achi yamna nungsigrajani akoigi nongban pumbi luawba isi kanano ise nongban pumbi luawbagi maramda aduga kainona poireiton khungtokpa aigi aina nainajarpa khoisu aribachi yaudaba nate specialize tawada aigi modern oina tawrokpadagi modern sida sum chatning akoi lambi im chatlaga ai chatkhiba lambi duri khangabani na sum chatning bado aduneba aduga ngasai do amadu thadokpa nate khwaigi luri se kainone akoina tamakpada tika ina kitang magi do piraga akoi oja du nan note oina haira kanda akoina pathubi khongulgi ai wari adum lijageba hojik so adum ai ko manung da yauri ithokpa nataba panthubi kamaina khabada kamaina leirei no nongponi si kainone aribagi ngaktaneba achina ai mayamda adum tamna akoigi marakta su
ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯖꯃꯨꯅꯥ ꯂꯥꯏꯁ꯭ꯔꯝ ꯑꯦꯁꯤꯁꯇꯦꯟ ꯄ꯭ꯔꯣꯐꯦꯁꯔ ꯊꯝꯕꯥꯃꯔꯤ ꯀꯣꯂꯦꯖꯁꯤ ꯑꯔꯤꯕꯗ ꯌꯥꯝꯅ ꯃꯃꯨꯠ ꯇꯥꯅ ꯀꯩꯅꯣ ꯑꯉꯥꯡꯗ ꯅꯩꯅꯔꯣꯏ ꯑꯃꯅꯤ ꯑꯉꯥꯡꯒꯤ ꯑꯉꯥꯡ ꯍꯥꯏꯕꯗꯤ ꯀꯣꯂꯦꯖꯀꯤ ꯃꯥꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯥꯔꯚꯤꯁꯇ ꯑꯩꯒꯤ ꯏꯅꯥꯎ ꯂꯥꯏꯖꯁꯤ ꯍꯧꯖꯤꯛꯁꯨ ꯌꯦꯡꯕꯤꯔꯤ ꯂꯩꯁꯨ ꯂꯩꯔꯤꯑꯕ ꯂꯩꯕꯁꯤꯗ ꯃꯉꯣꯟꯗꯒꯤꯁꯨ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯒꯅꯦ ꯑꯩ ꯑꯗꯨꯝ ꯃꯌꯥꯝꯗ ꯊꯧꯒꯜ ꯇꯧꯖꯒꯦ ꯃꯤꯌꯥꯝꯒꯤꯕꯨ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤꯕꯨ ꯑꯩꯈꯣꯏꯒꯤ ꯂꯟ ꯑꯣꯏꯔꯤꯕꯁꯤꯗꯤ ꯑꯩ ꯍꯥꯏꯖꯕꯗ ꯅꯣꯟꯖꯕꯗ ꯑꯩ ꯀꯔꯤꯝꯇ ꯍꯪꯒꯣꯏꯕ ꯂꯩꯖꯗꯦ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤ ꯍꯥꯏꯕꯗꯤ ꯄ꯭ꯔꯖꯥ ꯅꯨꯡꯁꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯕ ꯈꯪꯅꯕ ꯁꯥꯇ꯭ꯔ ꯑꯣꯖꯥꯅꯤꯅ ꯁꯥꯇ꯭ꯔꯁꯤ ꯅꯨꯡꯁꯤꯌꯦꯕ ꯁꯥꯇ꯭ꯔ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯄꯔꯥ ꯇꯥꯛꯂꯛꯀꯗꯣꯏꯅꯣ ꯑꯩꯅ ꯑꯣꯖꯥ ꯑꯣꯏꯔꯛꯄꯁꯤ ꯆꯍꯤ ꯀꯌꯥꯅꯣꯗꯤ ꯈꯪꯗ꯭ꯔꯦ 30 more than ꯑꯩ ꯁꯤꯡꯖꯃꯩ ꯒꯥꯔꯜ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯑꯩꯅ ꯑꯣꯖꯥ ꯑꯣꯏꯔꯛꯄꯗꯣ 1970 ꯑꯩ ꯏꯆꯥꯅꯨꯄꯥ ꯑꯍꯟꯒ ꯄꯣꯛꯇ꯭ꯔꯤꯉꯩꯗꯒꯤ ꯑꯣꯖꯥ ꯑꯣꯏꯔꯛꯑꯦꯕ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯋꯥꯔꯤꯅꯤ MA ꯇꯝꯅ ꯑꯣꯖꯥ ꯑꯣꯏꯔꯤꯅꯦ ꯁꯤꯃꯁꯨ ꯍꯥꯏꯖꯔꯝꯒꯦ ꯀꯩꯒꯤꯅꯣꯗ ꯑꯩ ꯇꯣꯂꯣꯞ ꯆꯥꯗ꯭ꯔꯗꯤ ꯑꯉꯥꯡ ꯂꯧꯕꯤꯅꯕ ꯃꯤ ꯑꯃꯇ ꯂꯥꯛꯑꯣ ꯌꯥꯗꯦꯕ ꯑꯗ ꯑꯩ ꯁꯥꯎꯗꯅ ꯊꯕꯛꯀꯁꯦ ꯇꯧꯔꯒ ꯁꯕꯁꯇꯤꯇ꯭ꯌꯨꯠ ꯑꯣꯏꯔꯤꯅꯦꯕ ꯑꯣꯏꯅ CMA ꯁꯨ ꯇꯝꯃꯝꯃꯦ ꯑꯩ ꯁꯤꯗꯣꯔꯕ ꯑꯗꯒꯤ ꯃꯌꯥꯡꯒ ꯁꯨꯝ ꯀꯪꯁꯤꯜꯂꯛꯇꯅ ꯑꯗꯒꯤ ꯑꯩꯅ ꯁꯦꯃꯤꯁꯇꯔ ꯀꯩꯅꯣꯗ ꯊꯥ 6 ꯇꯧꯔꯒ ꯆꯍꯤ 2ꯒꯤꯄꯤꯔꯛꯄ ꯁꯕꯁꯇꯤꯇ꯭ꯌꯨꯠꯁꯦ ꯊꯥ 6ꯇ ꯑꯩꯅ ꯔꯤꯖꯥꯏꯟ ꯇꯧꯖꯕꯅꯦꯕ MA ꯇꯝꯍꯧꯕꯅ ꯐꯔꯅꯤꯀꯣꯅ ꯗꯤꯁꯤꯖꯟ ꯂꯧꯖꯔꯒ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯦ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇꯅꯦꯕ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯉꯥꯡꯒ ꯁꯨꯝ ꯂꯣꯏꯅꯔꯤꯁꯦ ꯑꯉꯥꯡ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯑꯩꯅ ꯂꯣꯏꯅꯗꯣꯏꯅꯣ ꯑꯗꯨꯅ ꯑꯣꯖꯥ ꯈꯨꯗꯤꯡꯃꯛꯁꯦ ꯑꯉꯥꯡ ꯂꯣꯏꯅ ꯅꯨꯡꯁꯤꯕꯅꯤ ꯑꯗꯣ ꯑꯩ ꯅꯝꯕꯔ 1ꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯪꯖꯕꯗ ꯀꯩꯅꯣ ꯂꯥꯏꯖꯗ ꯑꯩ ꯍꯪꯒꯠꯆꯒꯦ ꯂꯥꯏꯖꯒꯤ ꯀꯩꯅꯣ ꯅꯍꯥꯟꯁꯨ ꯃꯥꯒꯤ ꯑꯃ ꯌꯨꯇ꯭ꯌꯨꯕꯇ ꯑꯣꯟꯂꯥꯏꯟꯒꯤ ꯀ꯭ꯂꯥꯁꯀꯤꯗꯃꯛꯇ ꯑꯃ ꯑꯩ ꯑꯝꯇ ꯊꯥꯔꯛꯑꯣꯅꯦ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯑꯩ ꯈꯪꯗꯦꯅꯦꯅ ꯑꯩꯗꯤ ꯁ꯭ꯄꯦꯁꯦꯂꯥꯏꯖ ꯑꯗꯨꯗ ꯇꯧꯗ꯭ꯔꯕꯅꯤꯅ ꯑꯉꯥꯡ ꯇꯥꯛꯄ ꯃꯇꯝꯗꯁꯨ ꯃꯣꯗꯔꯟꯗ ꯑꯗꯨꯝ ꯑꯌꯥꯝꯕꯗ ꯇꯥꯛꯂꯛꯑꯕꯅꯤ ꯑꯗꯨꯝ ꯆꯠꯄ ꯑꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯞꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯩꯅꯣ ꯃꯌꯥꯝꯅꯕꯨ ꯀooperation ꯄꯤꯕꯤꯔꯒꯗꯤ ꯉꯝꯗꯕ ꯑꯝꯇ ꯂꯩꯔꯣꯏ ꯍꯥꯏꯕꯁꯤ ꯍꯥꯏꯖꯒꯦ ꯑꯔꯤꯕꯒꯤꯗꯃꯛꯇ ꯃꯥꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯁꯤ ꯁꯥꯒꯠꯁꯤ ꯍꯥꯏꯕꯗ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯍꯔꯥꯎꯅ ꯆꯣꯡꯊꯣꯛꯄꯤꯔꯛꯄ ꯃꯌꯥꯝꯁꯤ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯅꯤꯡꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯍꯪꯕꯤꯔꯛꯎ ꯑꯗꯨꯒ ꯇꯞꯅ ꯏꯃꯥꯅ ꯍꯥꯏꯔꯦ ꯁꯨꯃꯥꯏꯅ ꯐꯖꯅ ꯑꯩꯈꯣꯏ ꯊꯝꯖꯟꯅꯕ ꯄ꯭ꯂꯥꯟ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯏꯃꯥ ꯍꯧꯖꯤꯛ 52 minutes ꯁꯨꯔꯦ ꯑꯗꯨꯒ ꯏꯃꯥ ꯏꯕꯥꯅꯤꯒꯤ ꯒꯣꯜꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯤ 1 hourꯗ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅ ꯈꯟꯖꯕꯅꯤ ꯑꯗꯨꯅ ꯃꯤꯅꯤꯠ 9 ꯑꯩ ꯀꯃꯦꯟꯠ ꯌꯥꯝ ꯂꯩꯔꯤ ꯑꯗꯣ ꯑꯩ ꯏꯃꯥ ꯊꯨꯅ ꯄꯥꯊꯣꯛꯆꯔꯛꯀꯦꯀꯣ ꯃꯇꯝꯗꯤ ꯈꯤꯇꯪ ꯂꯤꯃꯤꯇꯦꯗ ꯑꯃꯗꯤ ꯊꯝꯃꯁꯤ ꯄꯥꯊꯣꯛꯄ ꯉꯝꯍꯧꯗꯕꯗꯣ ꯃꯊꯪꯗ ꯑꯗꯨꯝ ꯄꯥꯊꯣꯛꯁꯤ ꯑꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯀꯣꯏꯁꯟ ꯃꯅꯨꯡꯗ ꯀꯣꯏꯁꯟ ꯌꯥꯎꯕꯁꯤꯡꯗꯣ ꯑꯗꯨꯃꯗꯤ ꯍꯥꯟꯅ ꯁꯛꯀꯠꯄꯤꯔꯛꯑꯣ ꯏꯕꯦꯝꯃ ꯑꯍꯣꯏ ꯑꯩ ꯄꯥꯖꯔꯛꯀꯦ ꯅꯦꯅꯦ ꯖꯃꯨꯅꯥ ꯂꯥꯏꯁ꯭ꯔꯝꯁꯨ ꯌꯦꯡꯕꯤꯔꯤ ꯏꯕꯤꯔꯛꯏ ꯉꯁꯤꯒꯤ ꯉꯁꯤꯗꯤ sorry ꯊꯥꯕꯂꯩꯒꯤ ꯂꯩꯅꯝꯅ ꯑꯍꯤꯡ ꯃꯃꯩꯗ ꯊꯣꯛꯂꯛꯄ ꯊꯥꯕꯜꯒ ꯂꯣꯏꯅꯅ ꯑꯍꯤꯡ ꯍꯧꯈꯤꯒꯅꯤ ꯈꯟꯕꯗ ꯊꯃꯣꯏꯁꯤ ꯌꯥꯝꯅ ꯅꯨꯡꯉꯣꯟꯍꯟꯒꯗꯧꯔꯤ ꯅꯍꯥꯟ ꯃꯈꯩ ꯂꯣꯠꯇꯨꯅ ꯊꯝꯕꯤꯔꯝꯕ ꯊꯥꯕꯂꯩ ꯂꯩꯅꯝ ꯐꯪꯍꯟꯕꯤ ꯏꯔꯣꯟꯒꯤ ꯄꯨꯀꯩꯗ ꯂꯟ ꯑꯃ ꯍꯦꯟꯒꯠꯂꯦ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯏꯃꯥꯒꯤ ꯋꯥꯔꯤ ꯃꯆꯥꯁꯤ ꯅꯍꯥꯟꯈꯩ ꯂꯣꯠꯂꯒ ꯊꯝꯕꯤꯕꯗꯨ ꯉꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯕꯤꯔꯛꯄꯒꯤꯅꯤ ꯌꯥꯝ ꯐꯖꯅ ꯀꯃꯦꯟꯠ ꯏꯕꯤꯔꯛꯏ ꯈꯨꯃꯟ ꯀꯕꯤꯇꯥꯅ ꯏꯃꯥ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯅꯤꯅꯥ ꯆꯤꯡꯊꯥꯝ ꯈꯨꯃꯟꯅ ꯏꯃꯥꯒꯤ ꯋꯥꯔꯤꯁꯤ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯂꯝꯉꯥꯟꯕ ꯈꯨꯃꯟꯅ ꯂꯚ ꯊꯥꯕꯤꯔꯛꯏ ꯁꯣꯔꯣꯛꯈꯥꯏꯕꯝ ꯒꯝꯚꯤꯅꯤ ꯏꯆꯦꯁꯨ ꯌꯦꯡꯕꯤꯔꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯇꯣꯏꯅ ꯊꯦꯡꯅꯕ ꯊꯧꯗꯣꯛꯅꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯉꯁꯥꯏꯒꯤ ꯋꯥꯔꯤ ꯃꯆꯥꯁꯤꯗ ꯃꯃꯥꯒ ꯃꯆꯥꯒ ꯃꯃꯧꯒ ꯃꯗꯨꯒꯤ ꯔꯤꯂꯦꯁꯟ ꯑꯗꯨꯒ ꯏꯃꯣꯁꯟꯗꯨꯒꯤ ꯃꯇꯥꯡꯗ ꯏꯕꯤꯔꯛꯏꯕꯅꯤ ꯑꯦꯜ ꯕꯤꯔꯃꯪꯒꯜ ꯁꯤꯡꯍꯅ ꯏꯕꯤꯔꯛꯏ ꯊꯥꯕꯂꯩꯒꯨꯝꯕ ꯅꯤꯡꯈꯥꯏꯔꯕ ꯄꯨꯟꯁꯤ ꯀꯌꯥ ꯍꯧꯖꯤꯛꯁꯨ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯔꯤ ꯊꯥꯒꯠꯆꯔꯤ ꯏꯆꯦꯝꯃ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯝꯕꯤ ꯆꯠꯄꯗ ꯉꯁꯥꯏ ꯏꯃꯥꯅ ꯍꯥꯏꯔꯤꯗꯣ ꯄꯣꯠ ꯌꯣꯟꯕ ꯀꯥꯟꯗ
ꯃꯥꯒꯤ ꯄꯣꯗꯣꯟ ꯑꯗꯨꯗꯨ ꯔꯦꯐꯔ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏꯅ ꯀꯩꯊꯦꯜ ꯀꯥꯕ ꯀꯥꯟꯗ ꯏꯃꯥꯁꯤꯡꯗꯨꯅ ꯃꯣꯏꯅ ꯃꯆꯥ ꯃꯥꯏ ꯐꯦꯃꯤꯂꯤꯗ ꯀꯩ ꯇꯧꯔꯝꯒꯅꯤ ꯍꯥꯏꯗꯣ ꯑꯩꯉꯣꯟꯗꯁꯨ ꯈꯜꯍꯜꯂꯦꯀꯣ ꯑꯩꯈꯣꯏꯗꯤ ꯀꯩꯊꯦꯜ ꯆꯠꯂꯀꯥꯟꯗꯒ ꯃꯌꯥꯝꯁꯤꯅ ꯄꯣꯠ ꯃꯃꯟ ꯇꯤꯛꯏꯅꯤ ꯀꯥꯏꯅ ꯇꯧꯔꯤꯗꯣ ꯑꯗꯨꯅ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝ ꯎꯕꯗ ꯃꯁꯤꯒꯤ ꯊꯥꯕꯜꯂꯩꯒꯤ ꯋꯥꯔꯤꯁꯤ ꯅꯤꯡꯁꯤꯡꯉꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡꯁꯤ ꯂꯨꯅ ꯇꯧꯕꯤꯌꯨ ꯑꯗꯣꯝꯒꯤ ꯍꯦꯛ ꯄꯣꯛꯄꯤꯕ ꯏꯃꯥ ꯑꯣꯏꯗ꯭ꯔꯒꯁꯨ ꯃꯣꯏꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯀꯔꯤ ꯃꯣꯏꯒꯤ ꯂꯥꯏꯐꯇ ꯀꯔꯤ ꯀꯩꯅꯣ ꯂꯩꯒꯦ ꯍꯥꯏꯗꯣ ꯑꯩꯈꯣꯏꯅ ꯈꯪꯕꯗꯨ ꯉꯝꯗꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯤꯅ ꯄꯨꯊꯣꯛꯍꯟꯕꯗꯨꯅꯤ ꯄꯨꯔꯅꯤꯃꯥ ꯂꯥꯏꯇꯣꯡꯖꯝꯅ ꯏꯕꯤꯔꯛꯏ ꯋꯥꯔꯤꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯃꯤꯅꯤꯡꯐꯨꯜ ꯑꯣꯏ ꯃꯃꯥ ꯑꯃꯅ ꯄꯨꯟꯁꯤꯗ ꯊꯦꯡꯅꯕ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯃꯆꯥꯒꯤ ꯃꯇꯧꯅ ꯀꯥꯎꯍꯟꯕ ꯉꯝꯃꯤ ꯇꯥꯛꯄꯤꯕ꯭ꯔꯥ ꯈꯟꯖꯩ ꯅꯆꯥꯒꯤ ꯑꯣꯏꯅ ꯊꯥꯒꯠꯆꯔꯤ ꯏꯃꯥꯕꯨ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤ ꯑꯁꯤ ꯇꯥꯕ ꯐꯪꯖꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯌꯥꯝꯅ ꯐꯖꯕ ꯀꯃꯦꯟꯠꯅꯤ ꯄꯨꯔꯅꯤꯃꯥꯅ ꯏꯕꯤꯔꯛꯏꯕꯁꯤ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯤꯅ ꯃꯃꯥ ꯑꯃꯅ ꯀꯔꯤ ꯐꯤꯜ ꯇꯧꯏ ꯍꯥꯏꯕꯗꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯠꯁꯤꯅ ꯑꯩꯈꯣꯏ ꯑꯈꯪꯉꯕꯅꯤ ꯑꯩꯈꯣꯏ ꯑꯃꯦꯔꯤꯀꯥ ꯆꯠꯂꯨꯔꯕꯅꯤ ꯑꯗꯨꯗꯩꯗꯨꯗ ꯇꯧꯔꯝꯅꯤ ꯀꯥꯏꯅ ꯇꯧꯔꯒ ꯉꯥꯡꯕꯁꯦ ꯃꯁꯤꯗꯩꯁꯤꯗ ꯑꯣ ꯃꯥꯅ ꯈꯜꯂꯤꯁꯤꯅ ꯀꯩꯅꯣ ꯀꯥꯏꯅ ꯈꯤꯇꯪ ꯊꯥꯗꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕꯒꯤ ꯌꯥꯝꯅ ꯐꯖꯕ ꯂꯤꯇꯔꯦꯆꯔ ꯀꯟꯇꯦꯟꯠꯅꯤ ꯅꯤꯔꯃꯂꯥ ꯔꯥꯖꯀꯨꯃꯥꯔꯤ ꯅꯦꯁꯤꯁꯨ ꯌꯦꯡꯕꯤꯔꯤ ꯌꯥꯝꯅ ꯐꯖꯩ ꯑꯣꯖꯥꯒꯤ ꯋꯥꯔꯤ ꯃꯆꯥ ꯃꯤꯠꯇ ꯁꯪꯁꯪ ꯎꯔꯛꯏ ꯈꯨꯟꯅꯥꯏꯒꯤ ꯃꯦꯁꯦꯖ ꯄꯤꯕ ꯋꯥꯔꯤꯅꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯂꯩꯁꯥꯡ ꯗꯦꯕꯤꯅ ꯃꯦꯗꯝꯒꯤ ꯋꯥꯔꯤ ꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯧꯖꯤꯛ ꯃꯦꯗꯝꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯇꯧꯔꯤꯕꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯃꯦꯗꯝ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯃꯁꯤ ꯄꯥꯟꯕ ꯌꯥꯎꯕ ꯃꯤ ꯌꯥꯝꯅ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯗ ꯃꯁꯤ ꯄꯥꯁ ꯅꯠꯇꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄ꯭ꯔꯖꯦꯟꯅꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯃꯃꯧ ꯃꯃꯥ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯋꯥꯔꯤꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯇꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯀꯣꯟꯁꯤꯌꯁ ꯑꯣꯏꯔꯒ ꯀꯃꯥꯏꯅ ꯐꯖꯅ ꯍꯤꯡꯃꯤꯟꯅꯁꯤꯒꯦ ꯍꯥꯏꯕꯗꯨ ꯈꯟꯊꯕꯒꯤ ꯈꯟꯊꯍꯟꯕ ꯉꯝꯕ ꯋꯥꯔꯤ ꯃꯆꯥꯅꯤ ꯕ꯭ꯔꯦꯅꯤ ꯃꯣꯏꯔꯥꯡꯊꯦꯝꯅ ꯏꯕꯤꯔꯛꯏ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯕꯣꯛꯀꯤ ꯋꯥꯔꯤꯁꯤ ꯏꯪꯗꯥꯏ ꯑꯅꯤꯒꯤ ꯇꯛꯅꯕ ꯂꯩꯔꯛꯄ ꯇꯅꯔꯛꯄ ꯋꯥꯔꯝꯒ ꯅꯨꯡꯉꯥꯏꯔꯛꯄ ꯈꯥꯏꯅꯔꯛꯄ ꯀꯅꯥ ꯑꯃꯗ ꯇꯥꯔꯤꯕ ꯑꯋꯥꯕ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯑꯩꯅ ꯄꯥꯊꯣꯛꯄꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯒꯅꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯦ ꯑꯃꯨꯛ ꯏꯪꯂꯤꯁꯀꯤꯗ ꯑꯃꯨꯛ ꯏꯕ ꯑꯗꯒꯤ ꯃꯅꯤꯄꯨꯔꯤꯗ ꯏꯔꯒꯅ ꯑꯩꯅ ꯑꯃꯨꯛ ꯄꯥꯕꯗ ꯈꯤꯇꯪ ꯑꯃꯨꯛ ꯁꯣꯏꯕ ꯑꯗꯨꯒꯤ ꯈꯤꯇꯪ ꯉꯥꯛꯄꯤꯒꯅꯤ ꯂꯩꯇꯣꯡꯕꯝ ꯏꯕꯨꯡꯉꯣ ꯃꯆꯥꯅ ꯏꯕꯤꯔꯛꯏ ꯃꯔꯤꯛ ꯆꯨꯝꯂꯕ ꯊꯥꯕꯜꯂꯩꯒꯤ ꯄꯨꯟꯁꯤꯅ ꯃꯅꯤꯄꯨꯔꯤ ꯈꯨꯟꯅꯥꯏꯗ ꯊꯣꯛꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯒꯤ ꯁꯛꯇꯝꯅꯤ in total of struggle of Manipuri women in this present Manipur society haina ibirai aduna yak lauba hujiki characterization wakhallon story line asi mayamna relate tauba adugumba warini aduna imana nahangai aina lotla thambase aina giri takpane do mayam samta takpirau imagi wari yam leibani amta mayamna takpiragadi magi fajaba warisi akoida share tawbirakani haina aina asa tawjari Laisang Debina Madam gi episode khudingmak adum yengjai masidagi knowledge su yamna phangi haina ibirai yamna nungai ko sumaina akoigi younger generation na akoigi ahan lamangi words akoigi author gi words the interest laurakpasi akoina ahan lamangi word moigi experience si taragadi akoigi isada natana isa pharadi society pharadi state pharagadi akoigi whole world si the love and peace to aduni akoigi mission oina thamjari basi yamna nungai tabada Nirmala Rajkumari na ibirai ojana Manipurda thoklakpa ngaijari aigi lairik singsu dol tamjagani haina ibirai nesigi lairik su ai yamna pajaningi ngasagi hairibado akoina library sida thaminasi aduna nesigasu wari saraga koi collaborate tawminasi haina ai phongtokjari invite tawjari
Leviticus warepamna ichemagi painting si yamna phajai haina ibirai amuksu ucharake aduga akhoi ngasibo akhoi finding the voices ki akhoi fundraising tawrakanda akhoi editing adagi akhoi team gi fundraise tawba adagi akhoi covid ki matangda adagi any akhoi hapa khutpa tawbase akhoi aigi art ki original natragana magi product line laizabadudagi tawzabani aduna adomna pambiragadi soidana support tawbi rau original pambiragasu lawbiyu aduga canvas print oinasu impal da phangbigani journal oinasu phangbigani ngasi bhauba puchen chawba mayamna leibira-kanda madudagi lakpaduna akoigi team amadi editing da hojik library ki changakadaba yamna leiri aduna support tawbiyu haina matang chana yamtang haizahauge ichegi art khuman kabitana ichegi art amadi wari laibak phabani thaja tana thingna duna yengzaba tajaba phangjabani haina ibirai ngasi dagi taba horaga adum akhoi saturday khudingi show si tawzabani lengsen biraktuna tabiyu nene jamuna na ibirai thagachari library da thaudang ya bigani tajabada ngasagi akhoi writer mingoina panjarabada pacha maitaigi akhoi collaborate tawrakanda akhoi novel amma taba phangani haibadagi pau nungai badudani Kingston Mangsata Bamna Ibirai I am new here Ichema Monica and Ima Ibema Saroj Nalini Buikai Khumna Ba Uchari Aina finding the voice asibu yauba phangjaba asi aigi marup RD Takhelgi mapandagini live asisu ngasidagi hauduna matung tarakpa yaujage haina ibirai yam nungsiba RD Takhel akoigi finding the voice the yamna hanadagi akoi taba phangjaba youth amani RD Takhel si akoigi finding the voice to hena sandokpagi damakta akoina hujik author gi autograph copy ai like maming to hujik panjakiroi adu book to ai RD Takhel gi ama thamjarage thagachari oina akoigi library of Manipur si hena chapthokpagi changthokpirakpa smain tawdana akhoi youth mayam si changthokpirau social media da akhoi share tawbiyu mayam da khanghanbiyu Kingston Mangsata ba nangasi ahanba oina yaubiri smain tawdana akhoi hena yauba ngamnabagidamta haina makasu haizari commensi kitang ngaire da ai thuna pathokjarake ima koi 60 minutes kitangdi lale dubu yamna nusiba comment me am yauri aduna tang thunai char parage irom nganthoi chanuna oja Saroj amadi ma'am Monica ani bungam khai laitana thagatpa phongtokchari watching from Kakching Khunau Umathel haina ibirai ngangom kanta luwangna mama Saroj si yamna nuksi nenesu haina ibirai ima nenesi ay masikai haino gyan tadre ngangom Riziana mamayam na nungsi haina ibirai kanta luwangna finding the voice si ay du okay masi ayna hana pajakraba comment tuni last hamom promote Canada dagi yengbiri kurumjari ima and thanks finding the voices haina ibirai matang asida akoigi ngasigi program asi loisinna tawjarage imana any additional haibiningba leibiribra akoigi program si loisinida ai kaino tawjarage additional haibabu aigi wari si ngasigi mayamna taba yai haina nungsi haibadi yai haibagumba ne laujaraga aina yengjari si ai sigi sibu ai ahan yam oiragasu chak thongba hitaba angangumbani thum yam yakhrajala morok yam chagrajala natragana mahi yam yaukhrajala haibse aina sum
ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯒꯤ ꯇꯦꯁ ꯍꯥꯏꯅ ꯑꯩ ꯃꯤꯌꯥꯝꯗꯁꯨ ꯑꯗꯨꯝ ꯍꯪꯒꯠꯆꯕꯅꯦ ꯑꯩꯅ ꯈꯪꯖꯕ ꯐꯣꯟ ꯂꯥꯏꯟꯗ ꯑꯩ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯥꯊꯣꯔꯛꯀꯦ ꯑꯗꯨꯗꯩꯗ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯅ ꯏꯔꯤꯕ ꯃꯌꯥꯝꯁꯦ ꯃꯍꯥꯎ ꯌꯥꯎꯗꯕ ꯑꯣꯏꯔꯝꯃꯒꯗꯤ ꯆꯐꯨꯗ ꯍꯥꯞꯆꯜꯂꯒ ꯑꯗꯨꯝ ꯈꯨꯝꯖꯤꯜꯂꯒ ꯊꯝꯈ꯭ꯔꯒꯦꯅ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤꯒꯤ ꯀꯃꯦꯟꯁꯤꯡꯁꯤ ꯇꯥꯖꯕꯗꯒꯤ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯂꯣꯏꯅꯅ ꯀꯣꯛ ꯅꯣꯟꯖꯔꯤ ꯏꯆꯥꯁꯤꯡꯁꯤꯁꯨ ꯑꯩꯅ ꯀꯣꯛ ꯅꯣꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣꯅ ꯍꯥꯏꯕꯗ ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡ ꯑꯩꯒꯤ ꯏꯁꯨꯒꯨꯝꯕꯁꯤꯗ ꯀꯣꯛ ꯅꯣꯜꯂꯤ ꯀꯔꯤ ꯅꯣꯟꯗꯕ ꯌꯥꯗꯦꯕ ꯃꯣꯏ ꯃꯌꯥꯝꯁꯤꯒꯤ ꯀꯃꯦꯟꯁꯤꯅ ꯑꯩꯒꯤ ꯊꯃꯣꯏꯁꯤꯒꯤ ꯃꯌꯣꯟ ꯑꯃꯨꯛ ꯆꯣꯡꯍꯜꯂꯛꯀꯗꯣꯔꯤꯕꯅꯤꯅ ꯑꯩ ꯄꯨꯝꯅꯃꯛꯄꯨ ꯑꯉꯥꯡ ꯑꯃꯅꯁꯨ ꯑꯩꯉꯣꯟꯗ ꯇꯝꯕꯤꯕ ꯌꯥꯏ ꯍꯥꯏꯕ ꯑꯩ ꯑꯍꯜ ꯑꯣꯏꯔꯦ ꯑꯩ ꯆꯍꯤ 60 ꯍꯦꯜꯂꯕꯅꯤ ꯑꯩꯗꯤ ꯆꯠꯇꯣꯔꯕꯅꯤ ꯅꯪꯅ ꯋꯥ ꯉꯥꯡꯉꯛꯄ ꯑꯝꯇ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕꯗꯨꯗꯤ ꯂꯥꯟꯒꯅꯦꯕ ꯑꯉꯥꯡ ꯑꯃꯅ ꯉꯥꯡꯕꯗꯨꯁꯨ ꯑꯩꯅ ꯑꯗꯨꯝ ꯇꯥꯁꯟꯒꯅꯤ ꯇꯧꯕꯇꯕꯨ ꯂꯣꯟ ꯍꯥꯏꯕꯁꯤꯗꯤ ꯐꯤꯖꯦꯠ ꯐꯖꯅ ꯍꯧꯖꯤꯛ ꯁꯦꯠꯇꯅ ꯉꯥꯡꯕꯗꯨꯕꯨ ꯁꯥꯍꯤꯇ꯭ꯌ ꯍꯥꯏꯅ ꯀꯧꯏ ꯍꯥꯏꯕꯗꯨꯝꯇꯪꯗꯤ ꯑꯩꯅ ꯇꯝꯖꯔꯛꯄꯗꯒꯤ ꯄꯟꯖꯕꯅꯤ ꯂꯣꯏꯅꯅ ꯑꯩ ꯃꯊꯪ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯉꯥꯛꯇꯅ ꯑꯅꯝꯕ ꯑꯣꯏ ꯑꯩꯒꯤꯁꯦ ꯑꯩꯒꯤ ꯂꯥꯏꯐꯇ ꯕꯦꯁ ꯇꯧꯕꯁꯨ ꯌꯥꯎꯏ ꯃꯤꯒꯤ ꯂꯥꯏꯐꯇ ꯁꯤꯒꯨꯝꯕꯁꯨ ꯂꯩꯕꯣꯔꯦꯅ ꯌꯥꯝ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕ ꯏꯃꯨꯡ ꯑꯃ ꯎꯔꯨꯕ ꯃꯇꯝꯗꯁꯨ ꯑꯩꯅ ꯋꯥꯔꯤ ꯃꯍꯦꯛ ꯊꯣꯛꯆꯩ ꯑꯗꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃ ꯅꯣꯡꯃ ꯃꯤ ꯃꯌꯥꯝ ꯍꯥꯠꯀꯦꯅꯀꯣ ꯏꯃꯥꯟꯅꯕꯤꯁꯤꯗꯤ ꯑꯩꯗꯤ ꯏꯃꯥꯟꯅꯕꯤꯅꯤ ꯈꯪꯄꯣꯟꯇꯦ ꯑꯩꯅ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯑꯒ ꯁꯥꯏꯀꯜꯒꯤ ꯃꯇꯝꯗꯨꯗ ꯑꯩꯅ ꯆꯠꯂꯤꯁꯦ ꯆꯤꯜꯗ꯭ꯔꯦꯟ ꯑꯥꯏꯗꯦꯟ ꯉꯁꯥꯏ ꯑꯩꯒꯤ ꯏꯆꯥꯅ ꯑꯩꯒꯤ ꯃꯔꯝꯗ ꯄꯟꯈꯤꯕꯗ ꯆꯤꯜꯗ꯭ꯔꯦꯟ ꯑꯥꯏꯗꯦꯟ ꯍꯥꯏ ꯁ꯭ꯀꯨꯜꯁꯦ ꯃꯇꯝꯗꯨꯗ ꯑꯩꯅ ꯑꯉꯥꯡ ꯃꯆꯥ ꯇꯨꯝꯍꯧꯕ ꯑꯗꯒꯤ ꯑꯉꯥꯡ ꯃꯆꯥ ꯑꯃꯕꯨ ꯁꯪꯅꯕ ꯍꯥꯏꯅ ꯌꯨꯝꯗ ꯊꯅꯝꯕ ꯃꯣꯏꯗꯗꯤ ꯕꯤꯁ꯭ꯋꯥꯁꯇꯤ ꯌꯥꯝ ꯂꯩꯇꯕ ꯇꯧꯗꯗꯤ ꯌꯥꯗꯕ ꯑꯗꯨꯒꯤ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯃꯌꯥꯝ ꯆꯪꯉꯒ ꯅꯨꯄꯤꯁꯨ ꯌꯥꯎꯏ ꯅꯨꯄꯥꯁꯨ ꯌꯥꯎꯏ ꯒꯦꯠ ꯈꯨꯗꯤꯡꯃꯛꯁꯤꯗꯅꯦ ꯃꯤꯁꯦ 10 ꯀꯨꯟꯁꯦ ꯀꯣꯏꯁꯜꯂꯒꯅꯦ ꯇꯨꯃꯤꯟꯅꯅ ꯌꯦꯡꯉꯒ ꯑꯩꯉꯣꯟꯗꯁꯨ ꯌꯦꯡꯒꯨꯝ ꯇꯧꯏ ꯑꯩꯅ ꯂꯥꯛꯏꯁꯦ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝꯗꯅꯦ ꯑꯗꯩꯗꯨꯗ ꯑꯩꯗꯤ ꯃꯗꯨꯒꯨꯝꯕꯗꯣ ꯌꯥꯝ ꯈꯪꯅꯤꯡꯉꯦꯕ ꯈꯪꯗ꯭ꯔꯒ ꯑꯩꯉꯣꯟꯗ ꯀꯣꯛꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗ ꯑꯩꯅ ꯑꯩꯒꯤ ꯌꯨꯝꯁꯤꯒꯤ ꯍꯦꯛ ꯍꯥꯏꯖꯟꯐꯝꯁꯤꯗ ꯄꯥꯠ ꯑꯆꯧꯕ ꯑꯃ ꯂꯩ ꯑꯗꯨꯗ ꯑꯩꯒꯤ ꯈꯪꯅꯕꯤ ꯂꯣꯏꯅꯃꯛ ꯅꯨꯡꯁꯤꯅꯩ ꯑꯗ ꯑꯩꯅ ꯂꯥꯎꯅ ꯍꯪꯉꯦ ꯃꯦꯝꯃ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯒꯦꯠ ꯈꯨꯗꯤꯡꯗ ꯃꯤ ꯊꯝꯃꯤꯁꯤꯕꯨ ꯀꯩꯗꯧꯒꯦ ꯉꯁꯤ ꯑꯩꯈꯣꯏꯗꯤ ꯀꯥꯡꯁꯤ ꯈꯤꯡꯕ ꯃꯌꯥꯝ ꯀꯧꯊꯣꯛꯄꯁꯨ ꯌꯥꯝ ꯂꯩ ꯀꯥꯡꯁꯤꯃꯛꯁꯨ ꯈꯤꯡꯕ ꯅꯠꯇꯕ ꯑꯩ ꯁꯥꯏꯀꯜꯗꯣ ꯀꯨꯝꯊꯔꯒ ꯍꯪꯉꯦ ꯑꯩꯒꯤꯁꯨ ꯌꯨꯝ ꯌꯧꯗꯣꯔꯦ ꯀꯣꯟꯊꯣꯡ ꯒꯦꯠ 1 2 3 ꯋꯥꯠꯂꯤꯉꯩꯗ ꯑꯗꯩꯗꯨꯗ ꯃꯥꯅꯅꯦ ꯑꯣꯖꯥ ꯂꯥꯎꯅ ꯍꯥꯏꯔꯨꯏꯌꯦ ꯅꯨꯄꯤ ꯑꯃꯈꯛ ꯑꯩꯈꯣꯏꯗꯅꯦ ꯂꯩꯌꯦꯕ ꯃꯁꯛꯀꯁꯨ ꯌꯥꯝ ꯐꯖꯩ ꯑꯣꯖꯥꯒꯤ ꯃꯃꯤꯡꯁꯨ ꯈꯪꯉꯦꯌꯦ ꯑꯗꯣ ꯃꯥꯕꯨ ꯀꯟꯕꯤꯌꯣꯅ ꯆꯪꯉꯛꯄꯅꯦꯅ ꯍꯥꯏꯕ ꯑꯗꯨꯗ ꯑꯩꯅ ꯑꯗꯨꯗꯤ ꯃꯦꯝꯃ ꯅꯪ ꯄꯥꯠꯁꯤꯗꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯂꯥꯟꯊꯣꯛꯀꯅꯤꯅ ꯍꯥꯏꯔꯦ ꯃꯥꯅ ꯆꯩ ꯑꯃ ꯄꯤꯔꯛꯀꯦ ꯍꯥꯏ ꯑꯩꯗꯤ ꯌꯥꯝ ꯍꯩꯒꯟꯗꯕ ꯑꯗꯩ ꯃꯥꯒ ꯑꯩꯒ ꯀꯣꯟꯅꯔꯒ ꯃꯥꯒꯤꯅ ꯂꯣꯠꯂꯝꯕꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯀꯅꯥꯅꯣ ꯑꯩꯕꯨ ꯈꯪꯉꯦ ꯍꯥꯏꯕꯗꯨꯗ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯈꯪꯅꯤꯡꯉꯛꯑꯕ ꯑꯗꯨꯒ ꯃꯥꯒꯤ ꯎ ꯑꯆꯧꯕ ꯀꯧꯕꯤꯂꯥ ꯍꯥꯏꯕ ꯎꯗꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯊꯣꯡ ꯁꯥꯔꯒ ꯆꯠꯂꯝꯃꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯒꯦꯠꯇ ꯄꯥꯜꯂꯛꯏꯁꯦ ꯑꯝꯇ ꯄꯥꯜꯂꯝꯗꯦꯕ ꯑꯗꯨꯒ ꯑꯩꯅ ꯆꯪꯉꯨꯕ ꯀꯥꯟꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯗꯣ ꯃꯥꯒꯤ ꯀꯩꯅꯣ ꯃꯄꯥꯟꯅꯩ ꯂꯣꯟꯕꯒꯤꯅꯦ ꯁꯥꯃꯨꯛ ꯑꯃꯒꯤ ꯃꯈꯥꯗꯅꯦ ꯄꯥꯛꯊꯔꯒ ꯃꯥꯅ ꯀꯤꯅ ꯂꯩꯔꯝꯕꯗꯣ ꯑꯩꯅ ꯏꯃꯥꯟꯅꯕꯤꯁꯦ MA ꯇꯝꯃꯤꯟꯅꯔꯛꯄꯤꯅꯦꯕ ꯑꯩꯒ ꯃꯥꯁꯇꯔ ꯃꯥꯁꯨ ꯐꯥꯁ ꯕꯦꯁ ꯑꯩꯁꯨ ꯐꯥꯁ ꯕꯦꯁ ꯃꯥꯁꯨ ꯁꯥꯏꯀꯜ ꯑꯩꯁꯨ ꯁꯥꯏꯀꯜ ꯃꯇꯝꯗꯣ ꯒꯥꯔꯤ ꯀꯩꯅꯣꯒ ꯆꯠꯅꯗꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯑꯩꯅ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯅ ꯍꯥꯏꯕꯗ ꯑꯁ ꯅꯪ ꯎꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ ꯁꯤꯅꯦ ꯑꯩꯉꯣꯟꯁꯤꯗ ꯍꯥꯏꯅ ꯑꯩ ꯊꯧꯅꯥꯁꯦ ꯂꯣꯏ ꯐꯒꯠꯂꯛꯑꯒ ꯅꯨꯄꯤꯁꯦ ꯑꯩꯅ ꯏꯃꯥꯟꯅꯕꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯃꯥꯟꯅꯕꯤꯁꯦ ꯃꯥꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯀꯣꯟꯊꯣꯡꯗꯨꯐꯥꯎ ꯄꯨꯁꯜꯂꯦ ꯄꯨꯔꯛꯑꯒ ꯊꯣꯡ ꯍꯥꯡꯗꯣꯛꯑꯒ ꯕꯠ ꯂꯥꯎ ꯆꯪꯉꯦ ꯑꯩ ꯃꯅꯨꯡꯕꯨ ꯌꯧꯔꯒꯗꯤ ꯃꯥꯕꯨꯗꯤ ꯍꯥꯠꯂꯔꯣꯏꯗꯅ ꯍꯥꯏꯔꯒ ꯃꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯒꯦꯠ ꯅꯝꯕꯔ 1ꯗꯨꯗꯁꯨ ꯃꯤ 6 ꯂꯩꯔꯝꯃꯤ ꯑꯗꯨꯁꯨ ꯆꯤꯕꯣꯟ ꯌꯦꯡꯉꯦ ꯀꯔꯤꯝꯇꯗꯤ ꯍꯥꯏꯔꯛꯇ꯭ꯔꯦ ꯑꯗꯨꯒꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯅꯨꯄꯤꯁꯦ ꯑꯩꯅ ꯊꯤꯟꯗꯣꯛꯑꯦꯕꯀꯣ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯀꯥꯟꯁꯤꯗ ꯑꯗꯨ ꯀꯗꯥꯏꯗ ꯊꯤꯟꯗꯣꯛꯏ ꯁꯣꯔꯣꯛ ꯆꯠ ꯌꯥꯄꯣꯟꯇꯦ ꯃꯤ ꯃꯌꯨꯝꯁꯦ ꯐꯥꯎꯔꯒ ꯃꯌꯥꯏ ꯀꯣꯏꯕꯤ ꯇꯥꯅꯕ ꯊꯤꯟꯗꯣꯛꯄꯒꯤ ꯖꯔꯅꯤ ꯑꯃꯒꯤ ꯋꯥꯔꯤ ꯑꯃꯁꯨ ꯂꯩꯔꯤꯑꯕ ꯑꯩꯉꯣꯟꯗ ꯑꯁ ꯌꯥꯝ ꯅꯨꯡꯁꯤꯖꯥꯠꯅꯤ ꯃꯤꯅ ꯃꯤꯕꯨ ꯀꯩꯅꯣ ꯑꯉꯝꯕ ꯃꯤꯅ ꯑꯁꯣꯟꯕ ꯃꯤꯕꯨ ꯇꯨꯍꯠꯄꯁꯦ ꯎꯆꯦꯛ ꯋꯥꯌꯥꯗ ꯅꯠꯂꯝꯗ꯭ꯔꯦ ꯍꯧꯗꯣꯡꯁꯨ ꯃꯆꯥꯁꯤꯡꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯒ ꯃꯆꯥꯗ ꯌꯥꯝꯅ ꯈꯨ ꯇꯧꯕ ꯍꯧꯗꯣꯡ ꯃꯄꯤꯁꯨ ꯑꯗꯨꯝ ꯂꯩ ꯑꯗꯨꯒ ꯍꯨꯏꯁꯨ ꯑꯗꯨꯝ ꯂꯩ ꯃꯆꯥꯗꯤ ꯂꯣꯏꯅꯃꯛ ꯅꯨꯡꯁꯤꯌꯦꯕ ꯃꯤꯒꯤ ꯍꯨꯏ ꯃꯤꯉꯣꯟꯗ ꯌꯥꯝꯅ ꯇꯨꯍꯠꯄ ꯂꯩꯌꯦꯕ ꯑꯗꯨ ꯃꯤꯗꯅ ꯑꯃꯨꯛ ꯍꯦꯟꯅ ꯇꯨꯍꯠꯂꯝꯃꯦꯕ ꯑꯗꯨꯒꯤ ꯏꯃꯥꯟꯅꯕꯤꯗꯣ ꯑꯗꯨ ꯀꯃꯥꯏꯅ ꯀꯟꯈꯤꯒꯦ ꯃꯥꯏ ꯋꯥꯔꯤ ꯑꯩꯅ ꯂꯧꯊꯣꯛꯏ ꯅꯪꯅ ꯃꯐꯝꯁꯤꯗ ꯀꯃꯥꯏꯅ ꯇꯧꯔꯛꯄꯅꯣ ꯅꯪꯒ ꯑꯩꯒ MA ꯇꯝꯕ ꯅꯪꯅ
ꯄꯣꯡꯕꯗꯩ ꯀꯥꯔꯛꯄ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯀ꯭ꯋꯥꯀꯩꯊꯦꯜꯗꯩ ꯀꯥꯔꯛꯄ ꯅꯠꯇ꯭ꯔꯥ ꯏꯕꯥꯅꯤ ꯀ꯭ꯂꯥꯁ ꯌꯥꯎꯃꯤꯟꯅꯕ ꯅꯠꯇ꯭ꯔꯥ ꯀꯔꯤꯒꯤꯗꯃꯛꯇ ꯁꯤꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯀꯩꯅꯣ ꯁꯤꯕ ꯌꯥꯕ ꯈꯣꯡꯐꯝꯗ ꯆꯪꯉꯤꯔꯤꯅꯣ ꯍꯥꯏꯕꯗ ꯃꯥꯗꯤ ꯀꯔꯤꯝꯇ ꯑꯈꯥꯛꯄ ꯂꯩꯇꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤꯗꯨ ꯂꯤꯊꯣꯛꯑꯝꯃꯤ ꯑꯗꯨꯃꯁꯨ ꯍꯦꯛ ꯏꯊꯣꯛꯏ ꯑꯩꯅ ꯑꯗꯨꯅ ꯋꯥꯔꯤ ꯃꯆꯥ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯊꯦꯡꯅꯈꯤꯕ ꯌꯥꯎ ꯃꯤꯒꯤꯗꯒꯤ ꯂꯧꯕ ꯌꯥꯎ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯅꯨꯄꯤꯁꯤꯡꯁꯤꯒꯤ ꯑꯌꯥꯝꯕ ꯑꯣꯏꯅ ꯑꯩꯅ ꯊꯤꯒꯠꯆꯔꯨꯕ ꯃꯁꯤꯡ ꯊꯤꯖꯔꯨꯕ ꯃꯇꯝꯗ ꯅꯨꯄꯤꯒꯤꯅ ꯑꯅꯝꯕ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯃꯊꯪꯒꯤꯗꯁꯨ ꯑꯩꯒꯤ ꯋꯥꯔꯤ ꯃꯆꯥ ꯉꯥꯛꯇꯗꯤ ꯑꯩ ꯂꯥꯟꯊꯣꯛꯆꯔꯣꯏ ꯀꯥꯟꯅꯕ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯒꯤ ꯁꯦꯂꯦꯕꯁꯇ ꯌꯥꯎꯕꯕꯨ ꯑꯣꯏꯔꯣ MAꯗ ꯌꯥꯎꯕꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯁꯤꯗ ꯊꯝꯕꯗ ꯃꯌꯥꯝꯗ ꯀꯥꯟꯅꯒꯗꯕ ꯚꯤꯇꯥꯃꯤꯟꯒꯤ ꯁꯔꯨꯛ ꯑꯣꯏꯒꯗꯕꯁꯨ ꯑꯩꯍꯥꯛ ꯑꯗꯨꯝ ꯑꯩꯅ ꯉꯝꯃꯤ ꯃꯈꯩ ꯑꯩ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ ꯁꯤ ꯍꯥꯏꯖꯔꯒ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯄꯨꯝꯅꯃꯛ ꯕꯤꯗꯥꯏ ꯄꯤꯅꯕꯤꯔꯁꯤ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯏꯃꯥꯒꯤꯗꯃꯛꯇ ꯂꯚ ꯑꯦꯟ ꯂꯥꯏꯛ ꯌꯥꯝꯅ ꯊꯥꯕꯤꯔꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯟꯕꯁꯤꯗ ꯂꯥꯏꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯥꯒꯠꯃꯤꯟꯅꯁꯤ ꯆꯥꯎꯈꯠꯅꯕ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯂꯤꯇꯔꯦꯆꯔꯗ ꯑꯣꯊꯔ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯏꯕꯤꯔꯒ ꯊꯝꯕꯤꯔꯝꯕ ꯑꯍꯜ ꯂꯃꯟꯒꯤ ꯋꯥꯍꯩ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯥꯒꯠꯆꯔꯤ